Hello, good evening. Welcome to Northeast Window. Northeast Window na sandok sabah Northeast Dialogue da jan MAIBAM na taramno chari. Matam ki tholakpa tungan be isu singi matang da khanan na ba semzariba platform Northeast Dialogue ki ngasi thamzariba khanaba topic ti Erang su Loisinba Ngamde COVID Amuk koi haukiba chahi Lisingani kunhumdoi May ahumdagi manipur da tangdu leita da fibam hauzik fawbada hauzik tangdu leita ba hanjalakpa ngamjriba habitare normalcy lakpa ngamjriba manipurigi thokriba crisis sida habitare koi hauzik fawbada leiramba sarkar habitare lengakna masigi Erang se Loisinba Ngamdaba na maramora kanda praja section kaya maromna kogi palami balenga adu penda ba phongdoktuna luchingba singsindok khaning bagi apa ma phongdokraba matungda kogi assembly mifam no mak ngarba matamda kogi former chief minister se chali bachai sigi February gi tang mapanda resign tokibani resign tokraba matungda numit marini suba February gi tang 16 da manipur da president role chalairaga hauzik fawda leiribani tha mari mapong fagadore but adubu praja singna khalamba expectation haragadi khoigi lengak ama leirikan matamda Erang se Loisinba Ngamdabani president rule lagadi kitang khoigi praja singna pangda effective hoy ba action sing lokhalakadra haba expectation ama khak praja miyam da leiribani but leiruriba expectation duga president rule chalairaba matungda thoglakpa reality ga khara khenarakpana maramora kan hausise praja singna amuk popular government ama lingbiro manipur se mapimpa leitaba amagum leire maramaduna leiba MLA singsina khoigi lenga ama atuba matamda sembiro habagi kholau sing lauraga lakpa hausise mo khoigi Erang su normalcy hanjalakpa ngamdaba maraksida khoigi covid ki chaitheng amuk phangba horakpa habitare khoi India da COVID-19 gi pot se khoi chahi ani lepuraba matungda inongnongna kuitibada muk santorakpa hauzik fawda India da COVID-19 case 7400 lerabani haukiba pungkun marida mioi ahum laikidre aduba manipur da hauzik fawda total oina COVID-19 positive foribase Dr. ani yarga mioi manga sukrabani masida khoi covid ki 2020 da laikiba covid pandemic ki matamdu da prajasingna wakiba loira amatung da khara phare har kana manipur da mu crisis ama mu lakpa masigi marakta mu covid se mu lakpa masida Erang su Loisinba Ngamdana leika sida covid amu lakta ri praja singna thingna gadoriba kogi awa ana jaitheng mayam sigi matang deni khanani na gadoriba se khanani na bada saru yabi na bai kogi studio da lex dona library backs but panelist mayam da saktak chege aharbda former chief secretary oza o NABAKISHORE oza bu Northeast Window gi studio da taram nok chari Anisuba panelist SECY Express ki editor oibiriba oza HEMCHANDRA SALAM ni oza bu Northeast Window gi studio da taram nok chari ahum suba panelist pandam gi president oibiriba oza yumnam Dilip Kumar oza bu Northeast Window gi studio da taram nok chari ayan basidi oza NABAKISHORE gi adum lak charage oza khigi 2022 da khigi COVID-19 gi pandemic leikiba matam da praja singna wakiba thengna kiba waba singse ngasi fawda kaw bangam da bagi pot amakak leibani khara phare har kanda mu manipur da crisis ama mu lakpa habitare 2023 dagi aduga hauzik se crisis se resolve to ba fully resolve to mangam jukanda mu COVID-19 gi pot se mu lakpa but director of health service ki director oiriba chombo gonmaina phongdok ki media da phongdok ki bawa fam makak na di hauzik fawbadadi central health ministry gi site gi guidelines soiba poti thokpa leitri but adubu precautionary measure oina di public singda khoigi face mask upkadabani aduga personal hygiene sing akoi sinagadabagi matangda khoigi tongan ba precautionary measure sing di phongdokpadi laikre adubu hauzik se miyamna muk nungnang base khoigi manipur da mioi manga positive oiba surabani Dr. ani yarabani adu itaragadi matamamada khoi 2020 da laikiba pandemic madida khoigi lambi chatpa fawpada khoigi laikriba situation habitare madu mo hanjala ada haba potsine hauzik nungnang ba far biseba mu kamai thamini Then we discussion here topic here ani ne na kan dusi ai yes madwai na manipura sahi ani Erang se Loisinba ni mathak tu da covid ki cases khara mung lakwa ko metai pawro da haraga lu ko pa kumda yen ta bai tu ni Erang ge wa ba je thengle markida pandemic oi ba du gi ana ba cases khara su Loisinba ada marwai ba kaya di hujigi Erang sigi matang jadi yamna koi kodi mok piende
भारत सरकार न बोलसु मणिपुर की स्टेट गवर्नमेंट न बोलसु ऐसे की प्रॉब्लम से सॉल्व करना बा होना बसे याना हार्टेड होगा हार्टेड होगा ऐसे थवाई यावना तो बसे मानदा बा पॉपुलर गवर्नमेंट लेने मतम दसु थाकुनवा थोकना थोइसे सुम होगिबा अदो मरक मत जुम कानबा हानाबा अदो मतुंग द पीआर लाएदना मसेगी इसन हाय दुमाय दौना खितंग साबगदरा है गुसु इहों होंदबा अदुना कोई दक मसीगी सैथिंगजिना वारी बसिदी मणिपुर की मिपुंग खुदुंग लोय वारी बनी पाइदगी वारी बसिना इंटरनली डिस्प्लेस और मीसिंग रिलीफ कैंप द लेबसि मीसिंग मखोगी चाबा थकपा निंतु नुवाइना फंगदबा सुभम नोमभम लेतबा अदुदा नतना मखोगी मियोइबा मगी हिंबगी डिग्निटी सी याउदबा प्राइवेसी लेतबा ngsaigi kudam oina aida khoigi san mayam si khoi thain ngaida sangol haiba ma leirami sangol de pullaga noi sil leiro ain taraga masinja khara hullaga ngsaigi san singsi san lobe mi singa toramadu gi mongda internally displaced oiba mi singsi sing da su tam da su adum masinja cheng khara hawai piraga thangai sengbagi mi amagi hingbada changdaba yadraba wahei natraga vitamin yawba ngasai ma makhal khudingi mana masing ka pija badina taba yamna wa ba khoing amde hingba hingi ma mi sing si relief pem lei sing si gi su matik chana numada imung mi amagi chana ba lupa chani do su chohum do su phajana kai thok pe ba aduga hingbado moi masana thongjaraga chage su chana ba gas nu stove so piraga apa ma mong da chana ba hingbe mong su kya tawbo ude asomda kari hani किचन नम तवी किचन दुददी चानिंग बा यावी चानिंग दबा यावी सॉरी अदुना हिलिंग इबा पुंसी मरियन सि मपुंग फाबसु ओइदबा अदुदा नतबदा हजिकी रिलीफ पेम द लेतबा मी सिंग चिंग दो सु तंपाक तो सु लेबा मी सिंग सि सुफम नोमम जे लेरक्तबा कारबार तबो मखै जुंग सु मयाम सि लोइना कारबार सिंग सि सिरकपा मणिपुर द हजिक बेंग अम त लोन लौगेना चलुबदा लोन पीबसे पीबियो याद्रे कहीं हाना लौगिब लोन सिंबीरक्तबा अदुना मणिपुर की इकोनॉमी दा बैंक लोन पीरगा कारबार तौजबा कांबुदी मदुगी लंबी सुरक्तबा अद माइकई खुदिमक्तने वारिबसे कोई मसी फोंदोंगदबई वानी अद अखोइना सो मिंगोंदा हंगब खोपददी अवाबसे खम थेंगे वाबसे पोट सितबा युम कई साबगी चांग हंथरक्पा अदुना ngsaigi लेबर की मिस्ट्री की कारपेंटर खंगदे अमा खंगदे तौबो मखैसिंगसिबो अनएम्प्लॉयड ओइरक्पा अदुना वाबा चांगसि वारे अदा इरांगसि लोइसिनबा हुजिक तौरिबो मोंगसि करिबता मैतैगी सीसो खरा कौरगा अमु वारिसु साइ हाय कुकीगी सु खरा कौवे हाय मसिगी लैरिबा थबकसि यामना स्लो ओइबसिना हुजिक अखोइगी इरांगसि करम का लोइगदगे सही अमा चंगिदोइरा अनि चंगिदोइरा अखोइ हाइबा ngamde तौरिबो मोंगसिदा सोंगे नाकलदना कुकी काबो मरक्तगे सेपरेट एडमिनिस्ट्रेशन पियो ना हाइना हाइ हौबदे होंना तौबदे हो इंडियन होम मिनिस्टर ने सेपरेट एडमिनिस्ट्रेशन सि यारोय हाइना लाखनि हजिकसु सेंट्रल गवर्नमेंट ना मसीदी नोय तानफम सोकथोकथोकते मसे मरम चादबनि हासे फ्रॉम टाइम टू टाइम यूनियन गवर्नमेंट की स्टैंड अमा ओइना मसे हाइफम धोइ हाइराबोदि मसीमदि अखोइना फंगरोय सिनतबा अतोपा करी फंगबा याबा लेबगे अन मोइ तानजसनु मखोइना तालिसिसु थंगै सेंबैदि मरम चाबसु नते मखोइसे थंगै सेंबैदि थोलैबो प्रॉब्लम से खोइ लोइ खंगे मखोइना पोपी नुंपी थारुबा कोलोबा मदुदा मणिपुर सरकारना मसी यारो हेना थिंगकपदुदा मखोइना मनिंग तमना इलीगल ओइबा पोपी कल्टिवेशन तौबदा सरकारना थिंगी हाइबेदगी मोइ सेपरेट एडमिनिस्ट्रेशन तानगे जे खोइ हंगनिने मोइ पोपी से फ्री ओरा थागे हरिरा बा मोगे लाइबा सेपरेट एडमिनिस्ट्रेशन दुगी सरकार दुना अथिंगबगा याउदबे पोपी थाब नुंगाइनबा तौब्रा काइसु खोइ चिंगना खले हरिबा अदुना मनुंगदा लैरिबा मखोइगे इचेनसे कुकी सिंगिदी अखोइ लोइन खंगनारे मसे ड्रग की लॉट कयाना ngsaigi ड्रग की कार्टेल मयामना मसिदा ड्राइव तौरग खुलाई पिसनबनी खंगदे अमनी खंगदे तौदना हाइरबे इरांग से तौरगा मखोइगे अपाम पांडम से फंगनब तौरइबनी अद मसी यारोयसे भारत सरकार मणिपुर सरकार इवन भारत सरकार नतन मणिपुर भारत सरकार की महौसिलिबा गवर्नर न फौवा मसी सेपरेट एडमिनिस्ट्रेशन यारोय हाइदना मसी आइदी हायनिंगे अदुना आइ तौना तौवा अदुना अमा ओइग्रेको अदा सी मरक्सिदा कोविड की से कोइना खैदंग
खतंग पाखटनिंगाई ओइदबगी वाफमदि कोई एक्सपर्ट पुदि नतेको अखोइना अतै ngang सिंग ताबा डॉक्टर सिंग ngang अखोइसे वैक्सीन से राउंड अनिरक काप यावग्रे बूस्टर कापसु यावग्रे को अदि वैक्सीन से अनिरक अहुमलक कापबनिना अखोइसे हानगी लेबे कोविड ने इन्फेक्ट तौरगसु याम सेवियर होइना ngasai सोर होनबा ngamdaba lang sopa mi sibi changdo khara hantagadra haibagi adumba अखोइदा wakhalda comfort haigadra खिदंग नुवाई जवम दि फाव हेरिबा अदुबु हजिके लेबा वैक्सीनेशन से मोय डॉक्टर सिंह हाइबा खोइ चाही अनि उंगी ममाना काखिबनिदना हजिक लाको मतमद मसिगी मगुन से मु हंथरे ए हाइबा ngakthokpa gambagi se aduna hojik bharat sarkarna vaccine je amona kapkadra kapoidra haibagi waji kya yaudri adubu masi kiningai di oiba poni kaina mi siba khradi yaure na khoi report tawe heriba ada report taw mi siba si yaubni na hojik pak changna pak changna masi sandurak pa yai aduna khoi rims hospital laga di ai ngasai su sasarui anaba hangba khopa adu aya matamda mass sino khosino ena moi compulsory ena mass pi heriba aduna aroi bada aina haining badi covid ki problem sibudi health care ki problem ni ado sarkar na health department na soidana mase bara sarkar gi instruction matung ena paikhalakani ado he na pressing oiba he na awaba oiba ekhoi khuding mu ko wahaliba irang se losinna bagi se bara sarkar na time bound oiba target ama thamaga masi thabak paikhalhalingi makhoina sum yengwada ekhoi kano se problem je khana irai lai ni ubudong tawi a moi wahai makta jai moi di gaklai tara hana laiba kangbu ni khoi se tribe oin ui hariba mai tai su tribe oin inter tribe conflict ni ka habugomba isam samna masi gi manung da laiba problem se masi losinab ju hana da ba adai hojik si illegal immigrant ka identify to bui thabak se khoi to khre hariba illegal immigrant se identify to was popular government Sri biren laingada asowa afaba thabak kaya paikhalami ado mase magi sarkar se sakhiba irang ge thorokpadagi di illegal immigrant ge wafam jibusu adum koi namsin thangre hariba masi su holaiba governor na pairiba sarkar sina illegal immigrant identify tawba masi deportation tawba masi ge thabak su tawpham thui aina ase aha magi round da I sen mai thamjage ko Sidi koi health care problem ni maramaduna koi health department le bidina koi mari lenaba authorities singsina dum matamatang gi oiba dum koi precautionary measure go ara thabak se dum lokhalakani haba potuni but ladiba pot se yamna maroiba problem ama khak ori basidi manipur gi hojik ladiba crisis ni ai oza HEMCHANDRA da lakche gi oza babu oza NABAKISHORE su thambi khre koi gi health ki problem sidi koi gi health department lady but maroi base koi gi hojiki ladiba normal si hanjalak pangam driba pot sini adubu manipur da marak sida issue mayamam lakhre koi gi manipur gari da manipur thaba yaro habagi issue tongan ba tangkak nine habitary issue she mayam lakhre but issue ama loijikana ama hekla kana koi lairabiba issue se divert tokibagi pot ama hek lakpa koi manipur sida adu na hojik lairiba se covid ki pandemic se sum handle agadi manipur gi lairabiba handai lairabiba issue se divert tokigadra habagi nungnang ba chingna ba ma poktaba nate oja kamai thaminingi covid ki ofam sidi masi health issue ni ko yamna maru ba hatare masi mamang da aikoina covid 19 gi experience akoi kudim legraba ngaktani masi matuda hanadi covid 19 se ahan manipur da case amakak laikanda mayam se thong lona dana kondhong babu samban khana dana lairak ka se amta satpa yahanda bani kina dana ko adu bo hojikti masi active case manga case se manga lairaba si hawbada adu yamna kibagi mami si ude masi matamna purapa haitare sum hainarakpa haitare ko covid se sum exposed to lerpagi smai sum lerpasina maram moraga hainaraktana ngasi di yam kirambado kiba phari haitare ado experts ngi matungina su masi covid 19 se gloves sidagi bumut muthatpa haibasi oithokpada wagani na moina phongdokpasu lei maramaduna masi adum seasonal flu oina amuk nemdaba amuk horakpa admaina tawraga leigani haina phongdokpa aduju dum lei thenglei ko ada masi
masigi tamuktati adu yamna kanna pakhatningai di hojikmaki oinadi oidriyena haitare India gi oina su case hojik yamba kashi oidri 7400 aduga discharge 11967 comes sumaina sil leibasida masimakti adu yamna pakhatningai oidriba haitare adubu section badi mathau ta masini aduga mamangi COVID-19 ji ahan ba lakhiba madugi sub variant maya matang sandorokiba adwai di India da si griji mi lakh manga hena si grabne sorry lakh manga 31,000 ba minus si gre adu masi aduju yamna kanba sapu amana haitare tamudati pangi da kina matamidana ko lockdown tawna hakta India pumbase problem legiba matamni maduda sigi problem se leikre adubo handakti hajuk laibasi China da handaki se amuk thongakpasi haitare nako masi January thadagi haugrabani masigi tongan ba variant ahum akoina thengnabada ahum adagi atopa variant akoi study ajam kane active oidaba atopa ani amaga smaina tawraga laiba variant singsina miyoibada soganbasi sum masagi immune sida miyoibada su adum develop tawramgadaba sumale ko mada akoi makna expert tu natamlina haiba ngamdre maramdi smaina sigi contaminate oiba sigi atmosphere da koi sumlei bakanda koi immune si autoimmune si masana dum semjar ba haitare nako adugumba condition amasu leibusina maram orkanda handak laibusida atyam kanna sokta bagi maram se madu oibra madu makti expert sing na haju pabgi oinadi chapsana haibusu leitri ko adun masimadi adum expert sing na matam gi matung ina phongdorakani adu manipur government gi oina su health issue si madu maru boina lowraga hojikti adum covid ki sidagi ngak toknaba face mask si ahan bagi oina masi precautionary measures oina adum si na biu miyam makta sangbigano miyam tinba marakta sangba matamda mask su piyo adagi miyam tinba yawbirunu haibina singba adi miyam punbasi tawdanaba yam kanna adumaina budi haibidi leire aduga masimakna hojimaki oinadi manipur misi minasi yawdrabani yamna yawdribani ko yamna pakhatpagi yamna mathausu tade aduga normal life to masina yam kanna effect tawbusu oidrien haitare adubu luribadi masina hanagumna yamna ka hena nongmada manipur da akoina thengnagibada lising 10,000 plus ka positive orikhi ko adumaina adugi bibam dudaga patang do no osilakpa misi minaka yakolagadi hojik oiriba pibam haitare sentungi pibam ju ka hena sokchelaba aduga highway sing ji ju chathok chasin adagi tangai phadaba hidang langtagi putok puchin ji ju aduyamna free oidri haitare asiguma pibam asidadi yamna hena kudong thigadra haibagi chingnabadu phawe adubu government na madu mak thoktanaba yamna kanna section na honoram gani ena khalle masida luribadi hojik leribo akhoi situation sinebo ani je pasilakda akhoi da pakatpama phawon baiwaneba hanagi hojik su leriba hanadagi sahi ani sujalaba akhoi gi issue je loisinna bo honabada India government na puksel semna honabagi mami si itata de na miyamna su hai expert man su adum pi masida miyamna pendabagi kholause adum hojik su dum lauri pendab se adum phongdoi adubu tabi ga dobu singdunadi tadabanina kaisu upai leite haitare manipur da president rule se thamjilakraba matungda oireiba pibam se miyamna anouba lengak ama amuk semaga anouba luchingba amana khoi mayam se lit tawrakanda hena phaba khogi waroishin ma purakpa yabagi mawongduni asa tawrisi ko hanadi pia la phani harambadu pr sisu adum kaim kanadraba haitare no aziki khoi da governor orisisu hana yana mating leiwa officer ne an haitare even home secretary fabu oiramaba kashmir gi issue da achouba thodang logi ba haitare yam hai singna taken tawgiba officer ne haitare adu ma phawsi khoi manipur yorpa kan kaim to ngamdrab zero chatpagi phigam da leire masi kanana ohen bno haibisini hangba yari sidi
मा फाउबदा जेरो की फिल्म द लेरगदी अनौबा चीफ मिनिस्टर अमा अदगी मिनिस्ट्री अमा लेंगा अमा लाखपा कांदा मदुना करी वर्कदगी एसी हाइबदा हाइबा ngамदबा हाइतारे हानगी बिरेन लेंगा लेरिङैदसु अदुमक सिगी फिल्म से अदुम ओइदुना लाखरे मसामक फाउबदा माना ओइगदबा पाइभम थोकपा कोई यूनिफाइड कमांड पाइहंददना करीमता तोंगमदे फिल्म द लेगरी इवन मंगोंद इंटेलिजेंस रिपोर्ट फाव यौरक्ट्रेन मसामकना फोंदोखी यामना पुनुंग नुसिनिङाइ ओइबा हाइतारे निंथौदी अदुम ओइहनबा अदुगा पावर दि लौथोकपिखरबा करीमता लेट्रबा हाइतारे neko ममिंगदगी ओइना सुम लेइबगी मोंगदुदा अदुम लेगिबनी हजिक इरांग से नेमद्रिङैसिदा करिगुम्बा अनौबा लेंगा अमा सेमगदी मदुगी फिल्मदुसु अदुम चाप मानना लेबे याइ हाइना एक्सपेक्ट तोइ अदु फिल्म असिदा सेंटर की लुचिंगबसिंग हाइतारेने मखोइना अनौब लेंगा अमा सेमलकनी हाइबसिदी मि उसिनबदो उदे हरिदी सेमगेरदी नाना सेम याय चीफ मिनिस्टर बिरेन ngसागी फेब्रुअरी 9 दा फम थादोखिबा मतुंग निमिट हुमनी मरीनी दो ngसागी संबित पत्र लागा अनौब लुचिंगबा अमा सेलेक्ट तौगनेना नुमी हुमनी मरीनी दो ड्रामा अमा चथरमी अदुबु ड्रामा दो अदुम लोसिंगरे अदुम मथंगी डेट 13 द पीआर लाखरे पीआर लाखरा मतुंग सिदा अमुका मियामना अनौबा पॉपुलर गवर्नमेंट अमा दैहलो एमएलए हानगी अखोय हुजुक लेरिबा एमएलए सिंगको नखोयगी पिरेप खंगलो अनौबा लेंगाक से सेम ngamtagadi थादु कायना अन प्रेशर से पिरक कांसिदा मखोयसी अमु पाखत्तन मयुंग द लेंगम द वैदुने हुजुक लेरि पियमसे मदुना मरम ओरगा मखोयजु खितंगी ड्रामा अमदी तौदेदमिना लेंगा सेमदुइनी गवर्नर उनै दिल्ली द मुक चले अदुदो मुक केम तोइ हाय अदु तोइ हाय तौरगा मियामदा मसागी मखोयजु होना जैदना हायदो अदुमाइना उहन्नबगी थौसिल अमदी माली मखोयदो उइरिसे अदो मखोयना गवर्नमेंट से सेमगे हायरगसु सेमबा ngамmoidaba हाइतारे मरमदी बीजेपी की दी स्वाइसिदा अखोई मेजॉरिटी असुक लेरे अखोई लुचिंगबा सी लेरे का हायरगा मानो ओहलसी वसक लोबीरो का हायदा यारकदो पार्टी मानदेबको हानगी मोगी ओइरखिबा मोगी हिस्ट्री हाइतारे चीफ मिनिस्टर बिरेन ममांगदा चीफ मिनिस्टर ओइगिबदसु मसामक फावबन मेन मामिता तादंखै चीफ मिनिस्टर ओइरखरे असी मसाना हाइजबनिको आइना हाइबनते मा अदुम हाइजबनी सिदी लाइबकनी लाइबक आइना माने हाइजबदो अदुनी हंदक सुनी कनाबु चीफ मिनिस्टर ओहलगदगे हानगे चीफ मिनिस्टर दो अदुमक ओहलकद्रा अनौब मियोय अम चीफ मिनिस्टर ओहनगद्रा हाइबसिजु हौजिक लैरिबा अखोइगी एमएलए सिंगसिना मखोइ मसामक काइम हाइंगममोय अदुगा ओइरकपा यायना पानबा मिदुनसु आई चीफ मिनिस्टर ओइनी जि माजु हाइबा ngамmoय अदुना सिदी अमरोमदा मियामदा गवर्नमेंट अमा सेमनी कायना लांगबा चेन चोंबका उहल्ली सिदी मियाम सावक्तनबा मोइदो उनजिलक्तनबा उज्जाइबिनी हेन लौई अदुगा सिगी फिल्म सिदा गवर्नमेंट अमा सेमहनबा हाइबसिदी ओइथोक्ते अतोप पेपर सिंग मपानी करी सिदा इबदुम उइ मणिपुरदा नागा सॉरी मिटे अमसुंग कुकी की मरक्ता लैरिबन कॉन्फ्लिक्ट से निंगथीना रिजॉल्व तौद्रिबा अमदी थाजनबसी हंजिलक्ट्री बावदी सेंटरना अनौब लेंगा सेम पामदे हैना फोंदोंनबा अदुम उरेदनको अदुना सिगी फिल्म सिदा अखोइना अखोइगी लैरिबा मिहुतनी हारिबा एमएलए सिंगसिदगी आसाम तक तौनिंगाइ ओइदे अदुना अखोइजी हौजिक्ति कोविड सुमु लाक्सिनबा इरांग सिसु फत्तबा पोचगी ममलसु ख्वाइदगी वांगबा स्टेट अमो ओइबा सिगी फिल्म सिदा अखोइसे करमाइ तौदना सर्वाइव तौदगे हाइबसे मसोमदा इसाना मियें चंगबदुने सुमनेना आइसमै थमजा ओके थमिग्रे कोइगी इरांग से लाखरबा मतुंगदा कोइगी लमदम सिदा हिरम खुदिमकता कोइगी डाउन चलगा लेबा पोटमनी इकोनॉमिक त ओइरो एनी हिरम खुदिमकता कोइगी होजिक से डाउन चलगा लेबनी मसिदा कोइगी लेंगाक लेरमबदुना कोइगी फजना रिजॉल्व तौबिरमदबना कोइगी होजिक सेंटर ना सु इरांग से लोशिन नबगी स्टेप से कोइगी ओजाना सु हारि थबिख्रे कोइगी नोनी की मांग दसो कोई पेपर सिंग द फोंगना खरे कोई सेंटर लेंगांगना कोई लेरिबा कॉन्फ्लिक्ट थोइबा कोई मेजर कम्युनिटी अनि ओरिबसे कम्युनिटी अनि सिगी मरक्ता लेरिबसे हाइदी इंग तपा मखोगी मरक्ता हाबे तारे
wakhal taminabagi potche laktrigai de khoi government sembagi potche leitba ha betare ai oza dil bitalak sage sigumba center gi oiba site gi sigumba potche leibani na hojik se manipur da government am sembagi asa se ozana so ha big yamna mami sami ha potni but la ibadi hojik irang se karam matam da loshingani hariba po se irang loshina bagi step am khakti woiduni nakalani ma ki marak ta wakhal tamina ba haise mamang da thengang ke arak ta so khoi gi step ke amra sum lokhoi kre dialogue ke amram taw kre but dialogue shi do fully mapung fa ba resolution amata ta bangam khidaba maram sina kogi irang se husu fawbada dum sangtharabagi pot ama khaksu oiduni but hosik se covid amu laksale dui taragadi leiriba irang sina karom na kada jatkiba covid ki sina karam tawba habi pot sine usa kamai thamini sidi yamna jumima ga thamgiba singdo lagi Erang sona hai ki ba lukuk da len tha bai nai do adamok chap sar bane hoi gari na sung tak pa do khoi nong sung sar si e do khoi nong sung sar chik pagi thak to ne manipur da lai se adu manipur da lai miyam se sai gi covid ki si thoidok na yam hen na bu mi bai na ru de mi bai na ru de di masdagi hen na sathi ba ke no ba lai bani na sai gi irang sim lai bani na khoi na adom do na focus bi ki bana sai gi yam hen na awa ba si ki aki bi si ko leite ado hojik lai bo film sei jara covid ki ojara sa no ado covid ki su mai thena bun thopa ma gi kana precautionary measure ma am lo ga thena ba yai da yam lo di hojik ki lai ri ba akoi gi hojik lai ba irang se masi central government na puri bo wa pu sine masi ma gi wakhalon sine khoi na yam yaning di se central government si kana da moi na mabuk seng da budana mara moi da akoi kokomi gi side ta gi kano gi side ta gi moi wari sanaro du to na ler mi ba se masi kar gi na hai matam da makoi central government se gi midyeng si akoi mitei da phanana ba mitei gi da mute yeng de moi only for moi cookie gi da mukta cookie gi lai ba kano se da cookie ji kana no ji moi ma sa khang ba gam dri ba hoji phau bu dri moi ma sa khang dri ba ada khangjen na dri hai tare khangjen na dri ba aduna khang da ba jana ke do ge da asai gi akoi lai ba mitei amsum cookie gi irang ni hai da sandor i ba se home minister gi version je machine ba khani am chau na bu singna ji se masi ma ki hanjan nang hal da hongba version nang hal la mo hai to bu sei ji da aduna ta sing na hai ga di huji gi lai ba cookie sing ji di han gi lai mi ba cookie sing ka sing do akoi thoi do ba no na te moi du bu na te akoi na ya me na saur bu di ngarang nan da lai ba cookie militant sing gi kana khoi gi narco terrorist sing hai ta de and narco terrorist sing sini and hai ri ba narco terrorist sing ti terrorist ni hai ba si subsan proof to kre subsan proof to bu sai dang sai gi kana se khoi gi kana se sai moi na narco da gi sungai ba drug da gi sungai ba paisa du na moi na kana da tha khulai da leina na tha dar kan da adi foreign investment me am lo kan machine thi bu mayam do haijel la kan da moi me am na haijel la pa sajal na bu mayam je machine narrative si mi am tha ja la kan da adu ne ba khoi na saw ji adu machi khangbi u hai da hanna hai ma dam da mo khoi le be india gi le ba india government gi le ba ib de gi oiro kan intelligence network sing se kari mom do moi se ta de adu na hojik ta prime minister na kaim ta da na le ki ba du ga cha mana na hojik home minister su man hai ba man mai yeng si kai no da masiri cookie ga mitei ga cookie ga gi oiba crisis ni adu ani si ya na ra kan da masi lo ga dam ne nai madu su no lo masidi ngasi hayeng gi wana te hai ba loiba ya ba hai ba se masi kai no da mitei na nonjara ba mitei na sangjara ba pare noi na loge have the low ro noi spray is loge na low ro adi noi go ba kana to ro no pa mo to ro khoi khanar gum si haira ga dia ba ko adu di na te mitei dia adu di haira ro ba adu di nga si he wa na te adu hoji le ri film sai si da mamang do wari sa ba salu ba ke do na hai se mamang di moi thang se na moi ko ta na kan dong cha lo ya do han ta mu ko mi ki sa pe do moi di maru e be ti khoi ge pa kana public meeting de lo warep sing do warep tara du ena madu kana to bu chat pani aduga hai ba adu da shanti ki wari peace talk sei se sanction ba go na te ba modu madra kano ka so to pa madu ki por kan hai ga sa sa pe na te aduna makoina hojik central government na uri ba mi yeng si kai no ha da makoina central government gi official singa mo ge
ꯃꯣꯏꯒꯤ ꯑꯣꯐꯤꯁꯦꯜꯁꯤꯡꯗꯨꯒ ꯍꯥꯏꯔꯤꯕ ꯀꯨꯀꯤꯁꯤꯡꯗꯨꯒ ꯌꯥꯅꯔꯕ ꯀꯥꯟꯗꯨꯗ ꯃꯈꯣꯏ ꯌꯥꯅꯩꯗꯨ ꯀꯩꯅꯣ ꯍꯥꯏꯕꯗꯨ ꯃꯤꯇꯩꯗ ꯍꯥꯏꯔꯛꯀꯗꯧꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯀꯨꯀꯤꯗ ꯍꯪꯒꯗꯕ ꯅꯠꯇꯦꯕ ꯅꯣꯏꯅ ꯄꯥꯝꯕꯅ ꯀꯩꯅꯣ ꯅꯣꯏꯅ ꯅꯣꯏꯅ ꯍꯥꯏꯔꯤꯁꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯀꯗꯥꯏꯐꯥꯎ ꯍꯟꯗꯣꯛꯄ ꯀꯗꯥꯏꯐꯥꯎ ꯍꯟꯖꯤꯟꯕ ꯀꯥꯏꯕꯒꯤ ꯊꯥꯛꯇꯨ ꯅꯠꯇꯦꯕ ꯍꯧꯖꯤꯛꯇꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯊꯥꯛꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯀꯗꯥꯏ ꯐꯥꯎꯗ ꯃꯣꯏꯅ ꯆꯥꯟꯒꯦ ꯈꯜꯂꯤꯕ ꯀꯗꯥꯏ ꯐꯥꯎꯗ ꯄꯤꯒꯦꯅ ꯈꯜꯂꯤꯕ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯋꯥꯐꯝꯁꯤꯗ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯥꯏꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯥꯏꯕ ꯋꯥꯁꯤ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯁꯤꯗ ꯑꯗꯨ ꯌꯥꯝꯅ ꯊꯥꯖꯕꯁꯦ ꯊꯝꯃꯀꯥꯟꯗ ꯑꯗꯨꯝ ꯊꯥꯖꯕꯁꯦ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯁꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯌꯦꯡꯉꯛꯄ ꯌꯥꯎꯗꯅ ꯑꯗꯨ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯃꯥꯅ ꯀꯝꯄ꯭ꯂꯤꯠꯂꯤ ꯀꯩꯅꯣ ꯇꯧ ꯂꯩꯔꯦ ꯗꯣꯃꯤꯅꯦꯠ ꯇꯧꯗꯅ ꯂꯩꯔꯦ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯋꯥ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅꯒꯤ ꯀꯩꯅꯣꯁꯤꯗ ꯍꯥꯟꯅꯒꯤ ꯀꯩꯅꯣ ꯐꯝ ꯊꯥꯗꯣꯛꯇꯅ ꯇꯣꯛꯈ꯭ꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯗꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯗꯁꯨ ꯍꯥꯏꯁꯤꯅꯦ ꯑꯩꯈꯣꯏꯅ ꯃꯥꯅ ꯂꯩꯔꯀꯥꯟꯗ ꯅꯪ ꯑꯃ ꯂꯩꯔꯀꯥꯟꯗ ꯅꯪꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯅꯪꯅ ꯁ꯭ꯃꯣꯛ ꯁ꯭ꯀ꯭ꯔꯤꯟ ꯑꯣꯏꯅ ꯈꯜꯂꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯡꯗ ꯑꯗꯨꯒ ꯑꯁꯣꯏꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯀꯩꯅꯣ ꯅꯠꯇꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯁꯣꯏꯕꯗꯒꯤ ꯇꯧꯕꯅꯤ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯇꯥꯏꯅꯕ ꯉꯝꯗꯕꯅꯤꯅ ꯃꯗꯨꯗ ꯁ꯭ꯃꯣꯛ ꯁ꯭ꯀ꯭ꯔꯤꯟ ꯑꯣꯏꯅ ꯈꯟꯗꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯅꯈꯣꯏꯁꯦ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯑꯗꯨ ꯃꯃꯩꯊꯪꯗꯗꯤ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯦ ꯐꯝ ꯊꯥꯗꯣꯛꯄ ꯈꯨꯠꯊꯥꯗꯣꯛꯁꯨ ꯑꯗꯨ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯅꯔꯦꯀꯣ ꯑꯗꯨꯅ ꯐꯝ ꯈꯨꯠꯊꯥꯗꯣꯛꯇꯁꯨ ꯌꯥꯝ ꯂꯨꯗꯕ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯍꯨꯝꯗ ꯃꯈꯣꯏꯒꯤ ꯍꯦꯛꯇ ꯃꯣꯏꯒꯤ ꯚꯣꯏꯁꯇꯣ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯚꯣꯏꯁꯇꯣ ꯑꯗꯨꯃꯛ ꯆꯞ ꯆꯥꯅ ꯆꯠꯄꯒꯤ ꯐꯤꯕꯝꯗ ꯂꯩꯈꯤꯕꯅꯤꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯇꯗꯤ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯃꯁꯨ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯦ ꯁ꯭ꯇꯤꯜ ꯍꯤꯡꯉꯤ ꯑꯗ ꯍꯤꯡꯉꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯦ ꯃꯥꯡꯍꯟꯅꯤꯡꯗꯕꯅꯤꯅ ꯃꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯈꯣꯏꯁꯦ ꯑꯃꯨꯛ ꯍꯤꯡꯒꯠꯄ ꯌꯥꯒꯗꯒꯦ ꯍꯥꯏꯗꯤ ꯃꯣꯏ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯔꯣꯝꯗ ꯌꯦꯡꯕꯒꯤ ꯋꯥꯗꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅꯗꯤ ꯂꯩꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯗꯗꯤ ꯑꯩꯈꯣꯏ ꯑꯁꯥꯗꯤ ꯊꯝꯅꯤꯡꯉꯥꯏ ꯁꯨꯡ ꯂꯩꯇ꯭ꯔꯦꯕ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯌꯥꯝꯅ ꯍꯣꯞꯐꯨꯜ ꯑꯣꯏꯕ ꯑꯦꯝ ꯑꯦꯜ ꯑꯦꯗꯤ ꯁꯤꯃꯗꯤ ꯌꯥꯝ ꯃꯇꯤꯡ ꯊꯣꯛꯏꯅ ꯁꯤꯃꯗꯤ ꯇꯧꯏꯅ ꯁꯤ ꯇꯧꯏꯅ ꯍꯥꯏꯕꯁꯦ ꯃꯗꯨ ꯁꯨꯡꯂꯩ ꯂꯩꯇꯦ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯐꯝ ꯊꯣꯛꯇ꯭ꯔꯦ ꯃꯗꯨ ꯑꯩꯈꯣꯏꯗꯤ ꯍꯜꯂꯛꯀꯅꯨ ꯍꯥꯏꯕꯅꯦꯕ ꯀꯩꯒꯤꯅꯣꯗ ꯃꯥꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯄꯦꯔꯦꯠꯇ ꯇꯧꯐꯝ ꯊꯣꯛꯄ ꯃꯣꯏ ꯅꯨꯃꯤꯠꯇꯨꯃꯛꯇ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ 3 ꯃꯦꯒꯤ ꯊꯕꯛꯇꯨꯃꯛꯇ ꯃꯥꯅ ꯆꯞ ꯆꯥꯅ ꯃꯗꯨꯒꯤ ꯊꯕꯛꯇꯨ ꯄꯥꯏꯈꯠꯂꯝꯕ ꯑꯣꯏꯗꯤ ꯃꯥ ꯇꯣꯛꯑꯁꯨ ꯇꯣꯛꯎꯅꯦ ꯃꯥ ꯇꯣꯛꯑꯁꯨ ꯇꯣꯛꯀꯗꯕꯅꯦꯕ ꯑꯗꯨꯒ ꯇꯧꯕꯗꯗꯤ ꯃꯥꯏ ꯇꯧꯐꯝ ꯊꯣꯛꯄꯗꯤ ꯇꯧꯔꯝꯃꯣꯕ ꯑꯗꯨꯁꯨ ꯇꯧꯗꯕ ꯃꯇꯤꯡ ꯂꯩꯅ ꯊꯕꯛꯇꯨ ꯇꯧꯕ ꯉꯝꯗꯕ ꯑꯗ ꯉꯝꯗ꯭ꯔꯦꯅ ꯍꯥꯏꯔꯀꯥꯟꯗ ꯁꯨꯝ ꯑꯗꯨꯒꯤ ꯅꯃꯥꯗ ꯁꯨꯝ ꯊꯦꯡꯊꯔꯒ ꯃꯇꯝ ꯁꯨꯝ ꯇꯥꯏꯝ ꯕꯥꯏꯌꯤꯡꯗ ꯃꯇꯝ ꯁꯨꯝ ꯂꯧꯅ ꯂꯩꯕꯗꯨꯗꯤ ꯃꯗꯨ ꯌꯥꯝ ꯄꯦꯟꯅꯈꯤꯗꯦ ꯑꯗꯨꯅ ꯇꯁꯦꯡꯕꯗꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯗ ꯃꯥꯒꯤ ꯇꯣꯛꯄꯒꯤ ꯈꯨꯇꯣꯛꯁꯤ ꯃꯇꯥꯡ ꯈꯤꯇꯪ ꯆꯞꯐꯥꯠꯇꯅ ꯈꯤꯇꯪ ꯅꯪꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯩꯅꯣꯗ ꯗꯤꯃꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛꯀꯤ ꯗꯤꯃꯥꯟꯗ ꯇꯧꯔꯒ ꯇꯣꯛꯑꯝꯃꯒꯗꯤ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯁꯨ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯑꯥꯗꯒꯤ ꯍꯦꯛꯇ ꯔꯤꯖꯣꯂꯨꯁꯟ ꯄꯨꯔꯛꯑꯀꯥꯟꯗ ꯒꯚꯔꯅꯔꯗ ꯗꯥꯏꯔꯦꯛ ꯊꯧꯖꯤꯜꯂꯀꯥꯟꯗ ꯍꯣꯏ ꯇꯧꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯗꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯍꯨꯏꯝꯗ ꯆꯠꯄ ꯊꯥꯡꯍꯩꯃꯨꯛ ꯁꯦꯡꯅ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯂꯩꯖꯗꯕꯅꯤ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯈꯤꯕꯁꯦ ꯃꯁꯤꯅ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯔꯤꯕꯁꯤꯗ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯃꯛꯄꯒꯤꯁꯨ ꯎꯗꯦ ꯑꯗꯨꯅ ꯒꯚꯔꯅꯔꯅ ꯉꯔꯥꯡꯃꯛꯇ ꯄ꯭ꯔꯦꯁꯇ ꯃꯤꯗꯤꯌꯥꯗ ꯌꯥꯎꯔꯤꯗꯨꯅꯤꯀꯣ ꯉꯁꯥꯏꯒꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯃꯔꯛꯇ ꯌꯥꯅꯕ ꯄꯨꯔꯛꯇ꯭ꯔꯒꯗꯤ ꯑꯅꯧꯕ ꯁꯔꯀꯥꯔ ꯁꯦꯝꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦꯅ ꯍꯥꯏꯗꯣ ꯃꯗꯨ ꯀꯩꯅꯣꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯑꯣꯐꯤꯁꯇꯒꯤ ꯍꯥꯏꯔꯛꯏꯕ ꯑꯗꯨꯒ ꯀꯩꯅꯣꯗꯒꯤ ꯍꯥꯏꯔꯛꯏꯕ ꯑꯩꯅ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗꯗꯤ ꯃꯩꯇꯩꯒꯤ ꯀꯧꯈ꯭ꯔꯦ ꯀꯨꯀꯤꯒꯤ ꯀꯧꯈ꯭ꯔꯦꯅ ꯉꯁꯥꯏꯒꯤ ꯑꯃꯤꯠ ꯁꯥꯍꯅ ꯃꯍꯥꯛꯀꯤ ꯀꯩꯅꯣꯗ ꯃꯥꯒꯤ ꯚꯔꯖꯟꯗ ꯍꯦꯛ ꯌꯥꯎꯔꯤꯑꯕ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯕ ꯃꯥꯅ ꯀꯨꯀꯤ ꯀꯥꯡꯕꯨ ꯋꯥꯔꯤ ꯁꯥꯔꯦꯅ ꯍꯥꯏꯗꯤ ꯁꯥꯔꯗꯤ ꯃꯇꯥꯏꯗ ꯂꯩꯕ ꯈꯔ ꯆꯠꯂꯒ ꯁꯥꯔꯦ ꯋꯥꯔꯤ ꯁꯥꯕꯒꯤ ꯁꯥꯕꯒ ꯂꯣꯏꯔꯕ ꯀꯥꯟꯗꯨꯗ ꯃꯣꯏꯗꯤ ꯁꯨꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯥꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇꯕ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯌꯥꯕ ꯉꯝꯃꯣꯏꯅ ꯍꯥꯏꯖꯤꯜꯂꯦ ꯑꯗꯨꯗꯤ ꯁꯨꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯦꯟꯁꯤꯡꯗꯨꯒ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯁꯤꯡꯗꯨꯒ ꯑꯩꯈꯣꯏꯒ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ ꯑꯩꯈꯣꯏ ꯁꯦꯁꯣꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯅ ꯀꯃꯥꯏꯅ ꯇꯧꯅ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯒꯗꯣꯏꯅꯣꯕ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯦꯕ ꯑꯗꯨꯃꯨꯛ ꯂꯩꯖꯔꯦ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯗꯩ ꯁꯣꯝꯅ ꯃꯤꯇꯩꯁꯤꯡ ꯋꯥꯔꯤ ꯁꯥꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯤꯇꯩꯁꯤꯡꯁꯦ ꯑꯄꯨꯟꯕ ꯂꯨꯞ ꯑꯃꯒꯤ ꯃꯈꯥꯗ ꯑꯄꯨꯟꯕ ꯀꯩꯅꯣꯒꯤ ꯃꯈꯥꯗ ꯑꯗꯨꯗꯤ ꯃꯥꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯌꯥꯔꯦꯅ ꯍꯥꯏꯕꯁꯨ ꯂꯩꯇ꯭ꯔꯤ ꯍꯥꯏꯗꯤ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨ ꯌꯧꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄꯣꯔꯛꯄ ꯉꯝꯃꯣꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯌꯥꯅꯕꯁꯨ ꯂꯩꯈꯤꯔꯣꯏ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯤꯕ ꯏꯔꯥꯡꯁꯤꯒꯤ ꯃꯔꯛꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯀ꯭ꯔꯥꯏꯁꯤꯁꯁꯦ ꯊꯨꯅ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯁꯣꯜꯕ ꯇꯧꯔꯀꯥꯟꯗ ꯃꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯑꯅꯧꯕ ꯁꯔꯀꯥꯔ ꯑꯃ ꯁꯦꯝꯃꯛꯀꯅꯤ ꯀꯥꯏꯗꯨ ꯌꯥꯝ ꯊꯨꯅ ꯌꯥꯝ ꯉꯟꯅ ꯑꯁꯥ ꯇꯧꯔꯨꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯠꯂꯤꯑꯕ Okay.
ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯃꯛꯄ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯦ ꯌꯥꯝꯅ ꯅꯦꯝꯅ ꯂꯩꯕꯒꯤ ꯋꯥꯐꯝꯅꯤ ꯐꯣꯡꯗꯣꯛꯄꯤꯔꯤꯕꯁꯦ ꯑꯅꯤꯁꯨꯕ ꯔꯥꯎꯟ ꯑꯔꯣꯏꯕ ꯔꯥꯎꯟ ꯑꯣꯖꯥ ꯅꯕꯀꯤꯁꯣꯔꯗꯒꯤ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯁꯦꯟꯇꯔꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯐꯣꯡꯗꯣꯔꯛꯄ ꯁ꯭ꯇꯦꯠꯃꯦꯟꯠꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯣꯟꯇ꯭ꯔꯥꯗꯤꯛꯇꯔꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯏꯊꯅꯤꯛ ꯀꯣꯟꯐ꯭ꯂꯤꯛꯅꯤ ꯍꯥꯏꯕꯒꯨꯝꯕ ꯑꯗꯒꯤ ꯈꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯒꯨꯝꯕ ꯀꯣꯟꯇ꯭ꯔꯥꯗꯤꯛꯇꯔꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠꯁꯦ ꯐꯣꯡꯗꯣꯔꯛꯄꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯦꯟꯗꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯐ꯭ꯂꯤꯛꯁꯦ ꯂꯣꯏꯁꯤꯟꯅꯕꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞ ꯑꯃꯠꯇ ꯂꯧꯈꯠꯄꯁꯦ ꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ प्रजासिंग अखोगी लेरिबा लीडरसिंग मणिपुरगी अखोगी रिप्रेजेंटेटिव ओरिबा लीडरसिंग से चुंगसिंग नबिरा कांदा मखोगी ओबा चप चाबा स्टेन अमा वाफम सिंग दो फोंगदोक पिरागा सेंटर का मुकना बियो हबे पोथे फोंगदोइ बने अदुबु लेरिबा अखोगी लीडरसिंग सिना मतिंग थोंगना फुदोप ngamdabadagi सेंटर ना मसिगी खुदोंग चाबा लौबने हाना खनबिब्रा ओजा कमाय थमिनी खुदोंग चाबा देसम लौरिबनी कोइगे सेंटर की ना कंट्रोल तो बाय तारे मरोना नेशनल पॉलिटिकल पार्टी से इंडियन नेशनल कांग्रेस बो ओरगसु बीजेपी बो ओरगसु मखोइजे पार्टी की हायरार्की दे यंगा याम हायरार्की के लोइबा अदा दिल्ली की लेबल लीडर सिंगना हाइबदुदा यामना मसे क्वेश्चन तौब ngamdaba aduma party oin tawi aduna ne kari mutam da hoji khoigi local party regional party ka mase yam darkar oi ꯑꯩꯈꯣꯏꯒꯤ identity ꯕꯨ ꯃꯁꯛ ꯈꯪꯖꯕ ꯑꯩꯈꯣꯏꯒꯤ history ꯑꯩꯈꯣꯏꯒꯤ pride ꯑꯩꯈꯣꯏꯒꯤ culture ꯃꯌꯥꯝꯕꯨ ꯈꯪꯖꯕ ꯑꯗꯨꯒꯨꯝꯕ party ꯁꯦꯟꯇꯔꯒꯤ ꯂꯩꯕ ꯒꯚꯔꯟꯃꯦꯟꯠꯁꯤꯒꯁꯨ ꯑꯩꯈꯣꯏ ꯃꯨꯛꯅꯕ ꯗꯔꯀꯥꯔ ꯂꯩꯒꯅ ꯃꯨꯛꯅꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯛ ꯂꯩ ꯍꯛ constitutional ꯄꯤꯔꯤꯕ ꯍꯛꯇꯣ ꯑꯩꯈꯣꯏ ꯃꯁꯤ ꯐꯪꯒꯗꯕꯅꯦꯅ ꯍꯥꯏꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯁꯔꯀꯥꯔ ꯑꯃ ꯄꯥꯝꯃꯦꯅ ꯁꯝ ꯀ꯭ꯋꯥꯇꯔ ꯈꯔꯗꯁꯨ ꯉꯥꯡꯅꯕ ꯌꯥꯎꯏ ꯍꯥꯏꯔꯤꯕꯀꯣ ꯑꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯀꯅꯥꯅ ꯁꯣꯜꯕ ꯇꯧꯕꯤꯒꯗꯒꯦ ꯁꯤꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯈꯪꯗꯦ ꯀꯨꯀꯤ ꯈꯪꯗꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯌꯥꯍꯟꯕꯤꯌꯨ ꯉꯁꯥꯏꯒꯤ ꯃꯣꯔꯦꯗꯒꯤ ꯂꯥꯛꯇꯅ ꯃꯤꯒꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯍꯤꯡꯗꯅ ꯉꯁꯤ ꯀꯔꯕꯥꯔ ꯇꯧꯗꯅ ꯍꯤꯡꯅꯅꯕꯒꯤ ꯂꯩꯕ ꯃꯤꯁꯤꯡꯁꯤ ꯑꯞꯔꯨꯠ ꯇꯧꯗꯅ ꯃꯁꯤꯗ ꯏꯝꯐꯥꯜꯗ ꯔꯤꯂꯤꯐ ꯀꯦꯝ 5-10ꯗ ꯆꯥꯕ ꯐꯪꯕꯣꯏ ꯐꯪꯗꯕꯣꯏ ꯁꯦꯠꯄ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯩꯕ ꯃꯍꯤꯡꯁꯦ ꯃꯁꯤ ꯋꯥꯕꯁꯦ ꯍꯦꯟꯃꯜꯂꯦ ꯍꯥꯏꯔꯤꯕ ꯑꯁ ꯃꯁꯤꯕꯨ ꯍꯟꯖꯤꯜꯍꯟꯕ ꯉꯝꯕ ꯁꯤꯃꯤꯂꯔꯂꯤ ꯑꯃꯔꯣꯝꯗ ꯅꯨꯡꯉꯥꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯃꯤꯁꯪ ꯆꯪꯕꯁꯨ ꯇꯥꯅꯤ ꯉꯔꯥꯡꯒꯤ ꯍꯧꯖꯤꯛꯀꯤ ꯅꯍꯥꯟꯒꯤ ꯄ꯭ꯂꯦꯟ ꯀꯥꯏꯕꯗ ꯁꯤꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯁꯤꯡꯁꯣꯟ ꯍꯥꯏꯔꯤꯁꯤ ꯃꯥꯁꯤ ꯑꯣꯜ ꯂꯝꯕꯨꯂꯦꯟꯗꯩꯅꯦ ꯍꯥꯏ ꯑꯗꯨꯅ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯀꯥꯡꯄꯣꯛꯄꯤꯗ ꯃꯥꯁꯨ ꯚꯔꯥ ꯂꯧꯔꯒ ꯂꯩꯕꯅꯦꯅ ꯍꯥꯏ ꯑꯗ ꯊꯥꯡꯒꯩ ꯁꯦꯡꯕꯒꯤꯗꯤ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯀꯨꯀꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯅꯤ ꯃꯩꯇꯩꯁꯨ ꯃꯤꯅꯤ ꯅꯥꯒꯥꯁꯨ ꯃꯤꯅꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯗꯤꯕꯤꯖꯟ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯒꯤ ꯃꯤꯅꯤ ꯂꯝꯁꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯏꯟꯀ꯭ꯂꯨꯁꯤቭ ꯑꯣꯏꯕ ꯃꯑꯣꯡꯗ ꯅꯨꯡꯁꯤꯅꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯕ ꯆꯪꯉꯤ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯄꯣꯠꯇꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯅꯥꯅ ꯁꯣꯜꯕ ꯇꯧꯕꯤꯒꯗꯒꯦ ꯁꯤꯅꯦꯕ ꯁꯣꯜꯕ ꯇꯧꯕꯤꯒꯗꯕ ꯁꯦꯟꯇꯔꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯩꯈꯣꯏ ꯊꯥꯖꯕꯁꯦ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯁꯦꯟꯇꯔꯅ ꯇꯧꯔꯛꯏꯕ ꯊꯕꯛꯁꯤꯅ ꯇꯥꯛꯄꯅꯤ ꯋꯥꯔꯤ ꯁꯥꯕ ꯇꯧꯔꯦ ꯑꯃ ꯀꯨꯀꯤꯒꯤ ꯁꯨꯒꯤ ꯑꯃꯨꯛ ꯀꯧꯏ ꯁꯨ ꯁꯥꯡꯗꯣꯛꯄꯒꯤ ꯈꯣꯛꯇꯣꯛꯄꯒꯤ ꯑꯗꯨꯒꯤ ꯑꯣꯏꯅ ꯇꯧꯏ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯁꯨ ꯇꯧꯔꯤꯕ ꯀꯥꯡꯕꯨꯗꯨꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯤꯡ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯗꯣ ꯁꯔꯦꯟꯗꯔ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯉꯁꯤꯐꯥꯎꯗ ꯍꯥꯏꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤ ꯄꯥꯏꯕ ꯃꯤꯁꯤꯡꯁꯤꯒ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯅꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯁꯤꯡꯁꯤꯅ ꯁꯄꯣꯖ ꯍꯧꯖꯤꯛꯀꯤ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯁꯤꯅ ꯃꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯑꯝꯇ ꯅꯣꯏ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏꯀꯣ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯁꯤꯅ ꯅꯣꯏ ꯐꯥꯏꯅꯦꯜ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝꯁꯤꯡ ꯃꯣꯏ ꯚꯣꯏꯁꯁꯤ ꯅꯝꯊ ꯊꯝꯕꯤꯈ꯭ꯔꯦ ꯃꯗꯨ ꯚꯣꯏꯁꯇꯣ ꯄꯤꯁ ꯄꯥꯝꯕ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯑꯗꯨꯝ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯥꯝꯗꯕ ꯃꯤꯁꯨ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ 90% ꯍꯦꯟꯕ ꯄꯣꯄꯨꯂꯦꯁꯟ ꯁꯨꯝ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯈꯣꯏꯁꯨ ꯄꯤꯁꯐꯨꯜ ꯂꯥꯏꯐ ꯑꯃ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯒ ꯍꯤꯡꯕ ꯑꯗꯨ ꯄꯥꯝꯃꯤꯕꯅꯤ ꯑꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯥꯝꯗꯕ ꯃꯤ ꯀꯌꯥ ꯃꯗꯨꯒꯤ ꯚꯣꯏꯁꯇꯣ ꯍꯧꯖꯤꯛꯀꯤ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤꯡꯁꯤꯅ ꯅꯝꯊ ꯊꯝꯃꯦ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯅꯣꯡꯃꯩꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯨꯟꯕ ꯑꯃ ꯆꯪꯉꯤ ꯃꯁꯤ ꯁꯔꯦꯟꯗꯔ ꯇꯧꯍꯟꯕ ꯑꯃ ꯆꯪꯉꯤ ꯍꯧꯖꯤꯛ ꯁꯄꯣꯖ ꯄ꯭ꯔꯤꯊꯤꯕꯤ ꯇꯧꯅꯔꯤꯁꯤꯕꯨ ꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯗꯕ ꯂꯥꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯆꯨꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦꯀꯣ इजराइलना ईरान की न्यूक्लियर फैसिलिटीज मधुगी साइंटिस्ट मयूम मिलिटरी ऑफिसर ngarang nahan se attack tawidnako tore se Israel ki prime minister na haiba justification kaino do masi is a question of our survival Israel ki survival se
ꯏꯔꯥꯟꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯁꯥꯗꯣꯔꯦ ꯕꯣꯝ 9 ꯁꯥꯕꯒꯤ ꯃꯣꯏ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯕꯒꯤ ꯐꯤꯁꯥꯏꯜ ꯃꯦꯇꯔꯤꯌꯦꯜ ꯂꯩꯔꯦ ꯑꯗꯨꯅ ꯁꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯖꯔꯦꯜꯁꯤ ꯍꯤꯡꯉꯝꯔꯣꯏ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏ ꯐ꯭ꯌꯨꯆꯔꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏ ꯊꯕꯛ ꯄꯥꯏꯈꯠꯄ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯥ ꯑꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯁꯦ ꯁꯦꯟꯇꯔꯅ ꯄꯥꯏꯈꯠꯄꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯃꯁꯤ ꯄꯥꯏꯈꯠꯄ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯎꯔꯧ ꯑꯃ ꯂꯩꯗꯅꯀꯣ ꯅꯪꯒꯤ ꯁꯨꯃꯥꯡꯗꯣ ꯅꯪꯅ ꯁꯤꯠꯇ꯭ꯔꯒꯗꯤ ꯃꯤꯅ ꯂꯥꯛꯑꯒ ꯅꯪ ꯅꯪ ꯁꯨꯃꯥꯡ ꯁꯤꯠꯄꯤꯔꯣꯏ ꯍꯥꯏꯗꯣ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯁꯤꯒꯤ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯄ꯭ꯔꯖꯥꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ MLAꯁꯤꯡꯁꯤꯅ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏ ꯔꯤꯖꯥꯏꯟ ꯇꯧꯕꯤꯔꯣ ꯍꯥꯏꯔꯤꯕ ꯔꯤꯖꯥꯏꯟ ꯇꯧꯕꯤꯔꯣ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯗꯤꯖꯣꯜꯕ ꯇꯧꯕꯤꯔꯣ ꯐ꯭ꯔꯦꯁ ꯏꯂꯦꯛꯁꯟ ꯑꯃ ꯇꯧꯔꯒ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯕꯨ ꯁꯣꯜꯕ ꯇꯧꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯁꯔꯀꯥꯔ ꯑꯃ ꯂꯣꯀꯦꯜꯂꯤ ꯑꯩꯈꯣꯏ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃ ꯑꯩꯈꯣꯏ ꯁꯦꯝꯃꯁꯤ ꯍꯥꯏꯔꯤꯕ ꯁꯦꯝꯃꯒ ꯃꯈꯣꯏꯗ ꯗꯥꯏꯇꯁꯨ ꯁꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯃꯈꯣꯏꯁꯨ ꯉꯝꯗ꯭ꯔꯗꯤ ꯃꯣꯏꯁꯨ ꯔꯤꯖꯥꯏꯟ ꯇꯧꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯃꯁꯤ ꯊꯕꯛꯀꯤ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯍꯣꯠꯅꯐꯝꯗꯤ ꯊꯣꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯁꯤꯅ ꯑꯗꯨꯝ ꯁꯔꯀꯥꯔ ꯁꯦꯝꯅꯕꯒꯤ ꯁꯨꯝ ꯂꯨꯝꯗꯅ ꯁꯨꯝ ꯂꯩꯕꯒꯤ ꯃꯑꯣꯡꯁꯦ ꯃꯁꯤ ꯇꯧꯕꯤꯔꯅꯨ ꯌꯥꯔꯒꯗꯤ ꯄ꯭ꯔꯖꯥꯒꯤ ꯑꯄꯥꯝꯕꯁꯤ ꯌꯦꯡꯉꯒ ꯅꯈꯣꯏ ꯔꯤꯖꯥꯏꯟ ꯇꯧꯕꯤꯔꯣ ꯐ꯭ꯔꯦꯁ ꯏꯂꯦꯛꯁꯟ ꯇꯧꯔꯒ ꯄ꯭ꯔꯖꯥꯒꯤ ꯐ꯭ꯔꯦꯁ ꯃꯦꯟꯗꯦꯠ ꯂꯧꯔꯁꯤ ꯃꯗꯨꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯅꯧꯕ ꯁꯔꯀꯥꯔ ꯑꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒ ꯍꯥꯏꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯐꯨꯜ ꯑꯣꯏꯕ ꯋꯥꯐꯝꯗꯣ ꯍꯥꯏꯔꯒ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯁꯥꯡꯃꯟꯈꯔꯦ ꯃꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯑꯃ ꯄꯥꯝꯃꯤ ꯑꯗꯨꯒꯨꯝꯕ ꯍꯥꯏꯕ ꯉꯝꯕ ꯑꯩꯈꯣꯏ ꯂꯤꯗꯔꯗꯨ ꯄꯥꯝꯃꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩ ꯑꯔꯣꯏꯕ ꯔꯥꯎꯟꯁꯤꯗ ꯑꯩ ꯊꯝꯖꯒꯦ ꯑꯣꯀꯦ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯄ꯭ꯔꯥꯎꯗ ꯀꯩ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯒꯠꯁ ꯂꯩꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯁꯦꯟꯇꯔꯗ ꯐꯣꯡꯗꯣꯛꯄ ꯉꯝꯕ ꯂꯤꯗꯔ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤ ꯑꯣꯏꯔꯦ 44 ꯌꯨꯅꯤꯇꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛ ꯁꯦꯝꯅꯕꯒꯤ ꯄꯣꯠꯁꯦ ꯁꯦꯟꯇꯔꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯥꯛꯄ ꯑꯩ ꯑꯣꯖꯥ ꯍꯦꯝꯆꯟꯗ꯭ꯔꯗ ꯂꯥꯛꯆꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄ꯭ꯔꯖꯥꯅ ꯊꯥꯖꯗꯧꯔꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯔꯥꯏꯠꯁꯤꯡ ꯁꯤꯟꯅꯔꯀꯥꯟꯗ ꯂꯩꯉꯥꯛꯁꯦ ꯉꯥꯛꯄꯤꯔꯣ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯊꯥꯒꯠꯈꯤꯕ ꯃꯤꯍꯨꯟ ꯉꯥꯛꯇ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯂꯥꯛꯑꯕꯁꯤ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯣꯔꯝ ꯑꯁꯤ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃꯈꯛ ꯑꯃꯠꯇꯕꯨ ꯄꯥꯏꯈꯠꯄ ꯉꯝꯗꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ प्रजाꯁꯤꯡꯅ ꯊꯥꯒꯠꯈ꯭ꯔꯤꯕꯁꯤ प्रजाꯁꯤꯡꯅ ꯃꯁꯥ ꯃꯁꯥꯗ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯥꯒꯠꯈ꯭ꯔꯤꯕ ꯃꯤꯍꯨꯠꯁꯤꯕु ꯆꯨꯝꯃꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯇꯧꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤ ꯑꯣꯏꯔꯦ ꯍꯥꯏꯈ꯭ꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯝꯒꯗꯧꯔꯦ ꯍꯥꯏꯈꯤꯕ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯇꯧꯗ꯭ꯔꯕꯅꯤꯅ ꯄꯣꯂꯤꯇꯤꯀꯦꯜ ꯗ꯭ꯔꯥꯃꯥ ꯍꯥꯏꯅꯕꯗꯣ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗ꯭ꯔꯥꯃꯥ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯑꯣꯖꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯃꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯍꯥꯏꯔꯛꯄꯁꯤꯗꯅꯤ ꯌꯥꯝꯅ ꯄꯦꯟꯗꯕ ꯍꯦꯛ ꯐꯥꯎꯔꯤꯕꯁꯤ ꯑꯩꯈꯣꯏ ꯏꯁꯥꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯁꯦ ꯈꯟꯕꯗ ꯑꯩꯈꯣꯏ ꯑꯁꯣꯏꯕ ꯈꯔ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯃꯗꯨꯅ ꯃꯇꯤꯡ ꯂꯩꯕ ꯃꯤꯍꯨꯠꯇꯨ ꯄꯨꯊꯣꯛꯄ ꯉꯝꯗꯗꯅ ꯑꯁꯤꯒꯨꯝꯕ ꯃꯤꯍꯨꯠꯁꯤꯡꯁꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯨꯝꯕ ꯉꯥꯛꯇ ꯑꯩꯈꯣꯏꯅ ꯂꯩꯍꯟꯈ꯭ꯔꯕ꯭ꯔꯥ ꯃꯗꯨꯅ ꯑꯩꯈꯣꯏ ꯋꯥꯍꯜꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤ ꯉꯁꯤꯗꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯌꯥꯝ ꯍꯪꯅꯔꯦꯕ ꯌꯥꯝ ꯍꯪꯅꯔꯕꯅꯤ ꯑꯗꯨ ꯃꯊꯪꯒꯤ ꯃꯤꯈꯜꯗꯨꯗ 27ꯗꯗꯤ ꯑꯅꯧꯕ PR ꯂꯣꯏꯁꯤꯜꯂꯒ ꯂꯩꯒꯦꯁꯨ ꯑꯅꯧꯕ ꯂꯥꯛꯀꯁꯨ ꯂꯥꯛꯇ꯭ꯔꯁꯨ ꯑꯅꯧꯕ ꯃꯤꯈꯜ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯇꯧ ꯂꯩꯔꯦꯕ ꯑꯗꯨꯅ ꯃꯁꯤꯗ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯃꯤꯌꯥꯝꯅ ꯀꯔꯝꯕ ꯃꯤꯕꯨ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯒꯠꯂꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯌꯥꯝ ꯊꯨꯅ ꯌꯦꯡꯅꯤꯡꯕ ꯑꯃ ꯐꯥꯎꯋꯦꯕ ꯍꯟꯗꯛꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯁꯤ ꯋꯥꯕ ꯌꯥꯕꯁꯤ ꯋꯥꯔꯕꯅꯦꯕ ꯋꯥꯔꯕꯁꯤ ꯀꯔꯤꯅꯅꯣ ꯑꯣꯏꯅ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯉꯨꯔꯀꯥꯟꯗ ꯃꯁꯤꯗ ꯄꯣꯞ ꯇꯥꯕꯀꯣ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯁꯤ ꯌꯥꯎꯔꯒ ꯂꯩꯕꯅꯤꯅ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯇꯥꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯈꯟꯕꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ ꯁꯣꯏꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯁꯤꯒꯤ ꯔꯤꯄꯦꯟꯇꯦꯟꯁ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕꯁꯤ ꯃꯤꯌꯥꯝꯗ ꯉꯁꯤꯗꯤ ꯈꯔ ꯃꯈꯩ ꯐꯥꯎꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯈꯜꯁꯤꯡꯗꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯑꯃ ꯃꯊꯧ ꯇꯥꯕ꯭ꯔꯥꯅ ꯈꯜꯂꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 10ꯗꯒꯤ 30 ꯐꯥꯎꯕ ꯆꯪꯉꯒ ꯚꯣꯠ ꯀꯥꯔꯛꯈꯤꯕ ꯅꯨꯄꯥꯗꯨꯗ ꯐꯝ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯨꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯔꯅꯦꯃꯤ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯥꯖꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯑꯩ ꯑꯃꯨꯛꯁꯨ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯐꯝꯁꯤ
BJP की MLA adagi ruling ki maike de leba MLA sing ki mi phamje government semduri minna moi machine group phamna dana machi phamna base yam toi rabne Yes. yam toi basi da madu ki marak tagi MLA sing madu ngauri ra mirun thongri ra khangdi adu na aikoi center ki luching machine sana base hemalle khang bangamdre aikoi pham thadu ozina haibada Tiliba MLA kuntret kunipando wam hong ngakte hai aduni hire ma boy na ngau ta dro maril lei bne ka na hainingam badu ma je ngau bra hai na ngasai ki masigi manung si da anai basing dugi marakta aruba ma yorom gasu masana adu mot ki badu ne lei bi phim se masini aduna ai khoi si tungsu hanbe da ba mang su sakat pangam da ba asigum ba phim amada yamna kudung thiba amada leire haitai masiki kudung chabse asigumba phibam amada lahelakanda kanana kudung chaba loribuno haibisi yam hangningai oirabne mase mipum kudimang na hangwa mathau tarabne india na ngasigi manipur gi irang si puchel singna losinna ba hona dribagi maram kari losinna ba losinge hairabdi se icham chamba Mitai amusung kuki gi marakta hana ba icham chamba communal class amoina yeng balale masida paire ba sophisticated oira ba aphoba makal gi khulai sik kadai de laino Yes. aduga drone attack si 41 times athagina NIA na report to bukanda army gi luching busing na manipur da drone attack chathaki ba leite na phongdo adu oiradi swaisida karinu amu uru lechilaga leire makhoi gi kaino singsi pandam mama ngairibra haibo wahangsi miyamna hojik yam hangnare khudung chaba lauba mi mayam su leram gane ba masigi irang sida miyamna waraga wari ngai madak sida khudung chaba launa ba hona ba mi su dum yorom ba hani leite aduga kuki narco terrorist singi makai dagi amarom da de kogi wa bawon ngangjaba ngamdraba kuki singi marakta hana dagi sahi kaya laiminara ba haitare makhoi singdu wa ngangba single word ama phaw phongdok jaba ngamdribado madu ngangba ngamhannaba india government kari thab paikhat lage people's ki voice to mention duna namchen duna thammiba force to madu lokthoknaba honadriba karigino ada sidi sunena sum satharaga sum tawraga kulai apa phaw ahelaga kulai gi nongmai mamangduda asumba khara haijage tawba micham dudi msana ki dab natro ngamanga maroi bamta adun masimakni akhoi sida leiri base adu manipur da leitaba kuki people singi marakta luching ba khaya nadi khara nadi haitare yamba di oidragasu makoi kuki natte masida koigi separate administration da makoi interest leite na phongdorokpa koi dum tari jine adun masigi kenursi phajana nganghanba haidi namdhari base masigi force lokthok matamda akoigi unity si amuk halakpa yae na paeba aduga masigi force yokatuna sum thammi makaidi masida tangdu
ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯨꯅꯤꯌꯟ ꯁꯦꯟꯇꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯁꯤꯗ ꯑꯦꯛꯁꯟ ꯑꯃꯗ ꯂꯧꯈꯠꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯅꯤꯁꯤꯗ ꯑꯗꯨꯝ ꯈꯠꯅꯔꯒꯁꯨ ꯂꯥꯛꯑꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯇꯧꯒꯗꯕ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯊꯕꯛ ꯇꯧꯕꯤꯔꯛꯇꯕꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯁꯤꯆꯨꯋꯦꯁꯟꯁꯦ ꯋꯔꯁ ꯑꯣꯏꯖꯤꯜꯂꯛꯄꯅꯤ ꯑꯩ ꯑꯣꯖꯥ ꯗꯤꯂꯤꯞ ꯀꯨꯃꯥꯔꯗ ꯀꯟꯀ꯭ꯂꯨꯖꯟ ꯄꯣꯏꯟ ꯑꯣꯏꯅ ꯂꯥꯛꯆꯒꯦ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯃꯇꯥꯡꯁꯦ ꯑꯣꯖꯥ ꯑꯩꯅꯁꯨ ꯊꯝꯖꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯆꯞ ꯃꯥꯟꯅꯅ ꯇꯧꯗꯕ ꯑꯗꯨꯒ ꯁꯦꯟꯇꯔꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯔꯥꯡꯁꯦ ꯂꯣꯏꯁꯤꯟꯅꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯄꯥꯏꯈꯠꯄꯁꯦ ꯎꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯕꯗꯒꯤꯁꯨ ꯍꯧꯅ ꯍꯥꯏꯅꯔꯒ ꯂꯥꯛꯑꯕ ꯁꯦꯟꯇꯔꯁꯤꯅ ꯏꯟꯗꯥꯏꯔꯦꯛꯠꯂꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯁꯄꯣꯔꯠ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀ꯭ꯋꯦꯁꯟꯁꯦ ꯑꯗꯨꯃꯛ ꯍꯪꯉꯒꯁꯨ ꯂꯥꯛꯏꯕꯅꯦ ꯑꯣꯖꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯦ ꯃꯁꯤꯗꯤ ꯏꯟꯗꯥꯏꯔꯦꯛꯠꯂꯤ ꯁꯄꯣꯔꯠ ꯇꯧꯕ ꯅꯠꯇꯦꯗ ꯗꯥꯏꯔꯦꯛꯠꯂꯤ ꯇꯧꯔꯦꯁꯤ ꯂꯣꯏ ꯍꯥꯏꯅꯔꯛꯄꯅꯤ ꯑꯗꯨ ꯂꯣꯏ ꯈꯪꯉꯛꯄꯅꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯃꯇꯝꯒꯤ ꯐ꯭ꯔꯣꯝ ꯇꯥꯏꯝ ꯇꯨ ꯇꯥꯏꯝ ꯂꯥꯛꯏꯕ ꯁꯤꯁꯦ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯈꯪꯉꯦ ꯑꯗꯨꯕꯨ ꯄꯥꯜꯂꯝꯃꯤꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯀꯩꯅꯣꯁꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕ ꯃꯇꯨꯡꯗ ꯇꯥꯡ 16ꯗꯒꯤ ꯄꯤꯌꯥꯔ ꯊꯝꯕ ꯃꯇꯨꯡꯁꯤꯗ ꯒꯚꯔꯅꯔ ꯂꯥꯛꯑꯦ ꯒꯚꯔꯅꯔꯁꯤ ꯌꯥꯝ ꯁꯥꯊꯤꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯐꯕ ꯐꯖꯕ ꯋꯥꯈꯜ ꯈꯟꯒꯗꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯥꯎꯅ ꯃꯉꯣꯟꯗ ꯌꯥꯝ ꯍꯣꯞꯐꯨꯜꯂꯤ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯁꯤ ꯌꯧꯔꯒ ꯑꯗꯨꯝ ꯖꯤꯔꯣ ꯑꯣꯟꯈ꯭ꯔꯦ ꯑꯥꯗ ꯍꯦꯔꯣ ꯑꯣꯏꯔꯛꯄꯗꯣ ꯁꯤꯗ ꯖꯤꯔꯣ ꯑꯣꯏꯈ꯭ꯔꯦꯅ ꯖꯤꯔꯣ ꯑꯣꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯅ ꯍꯦꯛ ꯂꯥꯛꯄꯒ ꯂꯥꯎꯊꯣꯛꯄꯁꯤ ꯋꯤꯄꯟꯁꯤ ꯑꯥꯔꯝꯁꯤ ꯂꯣꯏꯅꯃꯛ ꯁꯔꯦꯟꯗꯔ ꯇꯧꯔꯣ ꯍꯥꯏꯕꯅꯤ ꯁꯔꯦꯟꯗꯔ ꯇꯧꯔꯣ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇ ꯂꯩꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯀꯔꯤꯁꯤꯡ ꯍꯥꯟꯅꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯃꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯀꯔꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯗ ꯍꯥꯏꯔꯀꯥꯟꯗ ꯅꯣꯏꯗꯤ ꯃꯨꯛꯅꯔꯨꯅꯨ ꯅꯣꯏꯗꯤ ꯐꯖꯅ ꯑꯣꯄꯟꯂꯤ ꯀꯩꯅꯣ ꯇꯧꯔ ꯁꯔꯦꯟꯗꯔ ꯇꯧꯊꯣꯛꯈ꯭ꯔꯣ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯑꯃꯨꯛ ꯇꯧꯗꯕꯗꯣ ꯑꯩꯈꯣꯏ ꯂꯥꯎꯁꯦꯅ ꯍꯥꯏꯔꯦ ꯁꯄꯣꯁ ꯑꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯍꯧꯖꯤꯛꯀꯤ ꯂꯩ ꯃꯁꯤꯗꯤ ꯇꯧꯕꯅ ꯆꯨꯝꯃꯦ ꯃꯣꯏꯅ ꯇꯧꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯊꯤꯡꯉꯒꯨꯝꯁꯦꯅ ꯊꯤꯡꯗ꯭ꯔꯦ ꯑꯗꯒꯤ ꯃꯣꯏꯅ ꯁꯣꯝꯒꯤ ꯑꯌꯥꯝꯕ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯁꯣꯝꯗ ꯍꯥꯏꯔꯤꯕ ꯑꯥꯏꯟꯁꯦ ꯕꯣꯠ ꯍꯤꯜꯁ ꯑꯦꯟ ꯄ꯭ꯂꯦꯟꯗ ꯆꯠꯂꯝꯕ ꯑꯥꯏꯟ ꯑꯅꯤꯃꯛꯇ ꯑꯅꯤꯁꯦ ꯑꯥꯏꯟ ꯑꯃꯈꯛꯇ ꯑꯣꯏꯔꯝꯗ꯭ꯔꯦꯕ ꯑꯗ ꯍꯥꯏꯔꯤꯕ ꯂꯣꯁꯤꯗꯤ ꯍꯤꯜꯒꯤ ꯂꯣ ꯑꯃ ꯑꯗꯨꯒ ꯚꯦꯂꯤꯒꯤ ꯂꯣ ꯑꯃ ꯇꯣꯉꯥꯟꯅ ꯆꯠꯅꯔꯝꯃꯦꯕ ꯑꯗꯨꯅ ꯆꯤꯡꯗ ꯇꯝꯄꯥꯛꯇꯅ ꯑꯥꯔꯝ ꯁꯔꯦꯟꯗꯔ ꯃꯌꯥꯝ ꯑꯃ ꯇꯧꯍꯜꯂꯀꯥꯟꯗ ꯃꯗꯨꯒꯤ ꯇꯤꯚꯤꯗ ꯑꯗꯒꯤ ꯃꯤꯗꯤꯌꯥꯗ ꯀꯔꯤꯗ ꯐꯖꯅ ꯀꯚꯔꯦꯖ ꯇꯧꯅ ꯄꯤꯔꯨꯔꯦ ꯑꯗꯨꯒ ꯋꯥꯏꯔꯦꯖ ꯏꯟ ꯗꯤ ꯍꯤꯜ ꯑꯦꯔꯤꯌꯥꯁꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯎꯗ꯭ꯔꯦ ꯃꯗꯨ ꯑꯗꯨꯝ ꯈꯪꯉꯦ ꯒꯚꯔꯅꯔꯁꯤ ꯖꯤꯔꯣ ꯆꯠꯂꯦꯁꯦ ꯑꯗꯒꯤ ꯑꯃꯨꯛ 8 ꯃꯥꯔꯆꯇ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯔꯦ ꯍꯥꯏꯋꯦꯁꯦ ꯍꯥꯏꯋꯦ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯂꯩꯍꯜꯂꯅꯦꯅ ꯍꯥꯏꯔꯦ ꯌꯥꯝ ꯆꯥꯎꯅ ꯍꯥꯏꯒꯤ ꯌꯥꯝ ꯃꯥꯜꯂꯤ ꯌꯥꯝ ꯁꯣꯏꯗꯅꯁꯨ ꯂꯩꯍꯟꯗꯧꯕ ꯃꯥꯜꯂꯝꯃꯤ ꯑꯗꯨꯒꯗꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯗ ꯇꯣꯛꯑꯒ ꯒꯚꯔꯟꯃꯦꯟꯠꯒꯤ ꯒꯥꯔꯤ ꯈꯔ ꯕꯁ ꯑꯃ ꯃꯩ ꯊꯥꯗꯣꯛꯑꯒ ꯃꯤ ꯈꯔ ꯁꯤꯔꯀꯥꯟꯗ ꯀꯥꯡꯄꯣꯛꯄꯤꯗ ꯃꯤ ꯈꯔ ꯀꯥꯞꯅꯗꯅ ꯈꯣꯠꯅ ꯁꯤꯔꯒ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯁꯨ ꯀꯔꯤ ꯑꯦꯛꯁꯟ ꯑꯝꯇ ꯂꯧꯈꯠꯇꯦ ꯀꯅꯥꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯏꯅꯣ ꯑꯗꯒꯤ ꯀꯩꯅꯣꯁꯤꯡ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯀꯥꯞꯄꯛꯏ ꯀꯩꯗꯧꯔꯛꯑꯦ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯊꯤꯒꯠꯂꯨꯕ ꯂꯩꯇꯦ ꯑꯗꯨꯅꯗꯤ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯍꯥꯏꯕꯅ ꯇꯝꯄꯥꯛꯇ ꯑꯦꯛꯁꯟ ꯑꯍꯦꯟꯕ ꯇꯧꯔꯤꯕ ꯑꯦꯛꯁꯦꯁꯤꯞ ꯑꯦꯛꯁꯟ ꯇꯧꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯆꯠꯄ ꯑꯣꯏꯔꯕꯗꯤ ꯐꯥꯎꯕ ꯑꯗꯒꯤ ꯆꯤꯡꯗꯁꯨ ꯍꯥꯏꯔꯤꯕ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯆꯠꯄ ꯑꯣꯏꯔꯗꯤ ꯃꯗꯨ ꯏꯂꯤꯒꯦꯜ ꯑꯥꯔꯝ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯤꯗꯣ ꯃꯗꯨ ꯐꯥꯎ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯧꯗ꯭ꯔꯦ ꯁꯦ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤ.ꯁꯤꯗ ꯗꯤ.ꯁꯤ ꯑꯣꯐꯤꯁ ꯃꯩ ꯊꯥꯗꯣꯛꯇꯅ ꯑꯗꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯩ ꯊꯨꯒꯥꯏꯗꯅ ꯈꯣꯠꯀꯥꯏꯗꯅ ꯑꯗꯒꯤ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡꯄꯣꯛꯄꯤꯔꯣꯝꯗ ꯑꯦꯁ.ꯄꯤ ꯐꯥꯎ ꯌꯥꯎꯅ ꯃꯃꯥꯏ ꯀꯥꯏꯗꯅ ꯈꯣꯠꯇꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯈꯪꯉꯕ ꯉꯥꯛꯇꯅꯤ ꯃꯣꯏ ꯃꯃꯥꯡꯗ ꯊꯣꯛꯂꯛꯏꯕ ꯀꯩꯅꯣꯁꯤꯡꯁꯨ ꯉꯁꯥꯏꯒꯤ ꯃꯥꯏ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯗꯨꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯑꯗꯥ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯒꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯔꯥꯏꯖꯤꯡ ꯗꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯅꯨꯃꯤꯠꯇ ꯑꯥꯗ ꯉꯟꯇꯥꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯅꯣꯡꯃꯩ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯒꯅ ꯑꯦꯁꯦꯝꯕꯜ ꯇꯧꯔꯝꯃꯦ ꯑꯗꯨꯒꯤꯗꯨ ꯊꯤꯒꯠꯂꯅꯦꯅ ꯇꯧꯔꯝꯃꯦ ꯈꯔ ꯀꯥꯕꯛ ꯇꯧꯔꯝꯃꯒ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯁꯨ ꯍꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯣꯏꯅ ꯇꯣꯏꯒꯟꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯖꯤꯜꯂꯒ ꯇꯣꯛꯈ꯭ꯔꯦ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯒꯚꯔꯅꯔ ꯂꯥꯛꯇ꯭ꯔꯤꯉꯩꯗꯁꯨ ꯍꯥꯏꯔꯤꯕꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯇꯧꯈ꯭ꯔꯕꯅꯦ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯑꯃꯨꯛ ꯒꯚꯔꯅꯔ ꯃꯁꯥꯁꯦ ꯂꯥꯛꯑꯕ ꯃꯇꯝꯁꯤꯗꯁꯨ ꯍꯧꯖꯤꯛ ꯍꯟꯖꯟ ꯍꯥꯏꯔꯤꯕꯁꯤ ꯇꯧ ꯂꯩꯔꯦꯕ ꯑꯗꯨꯏꯗꯤ ꯃꯈꯣꯏꯅ ꯚꯦꯂꯤꯗꯁꯨ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯅ ꯂꯥꯎꯔꯀꯥꯟꯗ ꯚꯦꯂꯤꯗ ꯍꯦꯛꯇ ꯈꯔ ꯂꯥꯛꯁꯤꯟꯗꯅ ꯚꯦꯍꯤꯀꯜꯗꯒꯤ ꯀꯔꯤꯗꯒꯤ ꯒꯥꯔꯤꯒꯤ ꯃꯌꯥꯝ ꯃꯆꯥ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯨ ꯀꯩꯁꯨ ꯃꯣꯏꯁꯨ ꯑꯣꯔꯗꯔ ꯏꯜꯂꯤꯅꯦꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯁ꯭ꯀꯤꯡ ꯇꯧꯗꯅ ꯈꯣꯠꯇꯅ ꯆꯦꯛ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯍꯥꯏꯐꯦꯠ ꯀꯟꯈꯠꯂꯦꯕ ꯑꯗꯨꯒ ꯆꯤꯡꯗꯗꯤ ꯀꯌꯥꯝ ꯀꯜꯂꯤꯒꯦꯕ ꯆꯤꯡꯗꯗꯤ ꯍꯥꯏꯔꯤꯕ ꯍꯥꯏꯋꯦꯁꯤꯗ ꯄꯣꯠ ꯆꯩ ꯄꯨꯕ ꯃꯥꯜ ꯒꯥꯔꯤ ꯐꯥꯎ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯃꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯁꯥꯊꯤꯕ ꯐꯤꯕꯝꯅꯦꯕ ꯂꯩꯔꯤꯁꯦ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯔꯒꯗꯤ ꯀꯔꯤꯅꯣꯅꯦ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯤꯕꯁꯤꯕꯣ ꯕꯣꯠ ꯍꯤꯜ ꯑꯦꯟ ꯄ꯭ꯂꯦꯟꯁꯦ ꯃꯁꯤ ꯇꯣꯉꯥꯟꯕ ꯑꯥꯏꯟ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏ ꯁꯔꯀꯥꯔ ꯂꯩꯇꯕ꯭ꯔꯥ ꯍꯪꯉꯛꯀꯅꯦꯕ ꯁꯔꯀꯥꯔ ꯂꯩꯔꯝꯃꯤ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯅ ꯄ꯭ꯔꯖꯦꯟ ꯔꯨꯜ ꯂꯩꯔꯝꯃꯤ ꯄ꯭ꯔꯖꯦꯟ ꯔꯨꯜꯗꯗꯤ ꯄꯤꯌꯥꯔꯗ ꯃꯅꯨꯡꯗꯗꯤ ꯇꯧꯗ꯭ꯔꯅꯦ ꯇꯛꯈꯥꯏꯗ꯭ꯔꯅꯦꯅ ꯍꯥꯏꯅꯤ ꯇꯛꯈꯥꯏꯕꯗꯤ ꯂꯥꯏꯅ ꯃꯣꯏꯗꯤ ꯑꯗꯨꯝ ꯌꯥꯔꯒ ꯂꯩꯔꯦꯕ ꯑꯗꯨꯅ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯈꯦꯠꯅꯕ ꯎꯗ꯭ꯔꯦ
ꯁꯤꯗ ꯀꯔꯤꯒꯨꯝꯕꯗ ꯀꯩꯅꯣ ꯇꯧꯕ ꯎꯗ꯭ꯔꯦ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯉꯁꯥꯏꯒꯤ ꯁꯨꯁꯦ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯕ ꯀꯩꯅꯣꯒꯤ ꯀꯦꯅꯦꯞ ꯑꯗꯨꯗ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯃꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯁꯨ ꯑꯥꯗ ꯐꯣꯔꯦꯟ ꯑꯣꯔꯤꯖꯤꯟ ꯍꯥꯏꯕ ꯈꯪꯉꯦ ꯃ꯭ꯌꯥꯟꯃꯥꯔꯗ MP ꯑꯣꯏꯔꯝꯕ ꯀꯥꯡꯕꯨꯅ ꯆꯠꯂꯛꯑꯒ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯦ ꯑꯗꯒꯤ ꯃꯣꯏꯗꯒꯤ ꯂꯥꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯦꯜ ꯂꯩꯕꯅꯤ ꯑꯗꯨ ꯇꯧꯕꯅꯤ ꯂꯣꯏꯅꯃꯛ ꯈꯪꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯆꯤꯞ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯥ ꯃꯁꯥꯃꯛꯅ ꯏꯔꯛꯄ ꯆꯤꯊꯤꯁꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗ ꯐꯪꯈ꯭ꯔꯕꯅꯦꯕ ꯍꯥꯏꯔꯤꯕ ꯊꯥꯡꯂꯦꯟ ꯍꯥꯏꯁꯦ ꯃꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯀꯃꯥꯏꯅ ꯇꯧꯅ ꯃꯅꯤꯄꯨꯔ ꯆꯪꯉꯛꯈꯤꯕꯅꯣ ꯀꯩꯗꯧꯕꯅꯣ ꯍꯥꯏꯁꯦ ꯃꯁꯤ ꯂꯣꯏꯅꯃꯛ ꯔꯤꯄꯣꯔꯠꯁꯦ ꯈꯪꯈ꯭ꯔꯕꯅꯦꯕ ꯃꯥ ꯃꯁꯥꯃꯛꯅ ꯈꯪꯉꯀꯥꯟꯗ ꯃꯥ ꯃꯁꯥꯃꯛꯅ ꯆꯤꯊꯤ ꯏꯔꯛꯈ꯭ꯔꯕ ꯄꯣꯠꯁꯦ ꯃꯥ ꯍꯧꯖꯤꯛ ꯃꯁꯥ ꯂꯩꯔꯦꯕ ꯑꯗꯨ ꯇꯨꯃꯤꯟꯅ ꯀꯨꯞꯁꯟꯅ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯑꯗꯨꯅꯗꯤ ꯃꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯃꯣꯏꯗ ꯑꯁꯥ ꯇꯧꯅꯤꯡꯉꯥꯏꯁꯤ ꯂꯩꯔꯛꯇ꯭ꯔꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇ ꯇꯧꯒꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯦ ꯉꯁꯥꯏꯒꯤ ꯌꯥꯝ ꯁꯥꯊꯤꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯤꯌꯥꯝꯁꯤ ꯁꯥꯊꯤꯅ ꯒ꯭ꯌꯥꯟ ꯇꯥꯗꯦꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄꯥꯜꯂꯤꯕ ꯒꯃꯦꯟꯁꯤ ꯂꯩꯔꯤꯕ MLAꯁꯤꯡꯁꯦ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯩꯁꯨ ꯃꯤꯌꯥꯝꯒꯤ ꯐꯅꯅꯕ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯁꯥ ꯁꯨꯡꯎ ꯎꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯒꯃꯦꯟꯁꯤꯗ ꯄꯥꯏꯍꯧꯅꯕꯒꯤ ꯃꯤꯅꯤꯁꯇꯔ ꯐꯪꯅꯅꯕꯒꯤ ꯃꯥꯒꯤ ꯆꯍꯤ 2ꯗꯪ ꯑꯣꯏꯔꯁꯨ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯄꯥꯏꯍꯧꯔꯒ ꯃꯥꯒꯤ ꯄꯩꯁꯥ ꯈꯔꯁꯦ ꯍꯟꯖꯤꯜꯍꯧꯅꯕꯒꯤ ꯑꯦꯝꯗꯨꯗ ꯃꯈꯣꯏꯒꯤꯗꯤ MLA ꯃꯥꯒꯤꯗꯤ ꯍꯥꯏꯕꯗꯤ ꯍꯟꯖꯤꯟꯗꯕ ꯌꯥꯗꯕꯅꯤꯅ ꯃꯗꯨꯒꯤ ꯉꯁꯥꯏꯒꯤ ꯀ꯭ꯔꯣꯔ 20-30 ꯍꯟꯖꯤꯜꯍꯧꯅꯕꯒꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯅꯞꯇꯅ ꯌꯦꯠꯍꯧꯒꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯍꯥꯏꯔꯛꯀꯅꯦꯕ ꯃꯣꯏꯗꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯍꯥꯏꯔꯦꯅ ꯍꯥꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯄꯤꯔꯤꯕ ꯚꯣꯇꯔꯁꯤꯡꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯤ ꯇꯥꯗ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇ ꯃꯈꯣꯏꯒꯤ MLAꯁꯤꯡꯗꯣ ꯍꯣꯠꯆꯟꯗꯅ ꯑꯩꯈꯣꯏꯅ ꯆꯩꯔꯨꯕ ꯉꯥꯡꯉꯨꯕ ꯃꯇꯝꯗ MLAꯒꯤ ꯀꯩꯅꯣꯗ ꯐꯦꯚꯔꯗ ꯂꯩꯕ ꯀꯥꯡꯕꯨ ꯑꯃ ꯑꯗꯒꯤ MLAꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯀꯥꯡꯕꯨ ꯑꯃ ꯑꯅꯤ ꯊꯣꯛꯂꯛꯇꯅ ꯐꯨꯒꯥꯏꯅꯔꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝꯅꯗꯤ ꯁꯥꯊꯤꯕꯖꯥꯠꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯔꯦꯂꯤ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯇꯝꯗꯗꯤ ꯊꯣꯛꯂꯛꯏꯕ ꯏꯃꯥ ꯃꯌꯥꯝꯁꯤꯡꯗꯨ ꯌꯦꯡꯉꯣꯕ ꯑꯗꯨꯒꯤ ꯏꯃꯥꯁꯤꯡꯗꯨꯅꯕꯨ ꯊꯥꯡꯉꯩ ꯁꯦꯡꯅ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ MLAꯁꯤ ꯁꯤꯟꯗꯣꯛꯄꯤꯔꯣ ꯍꯥꯏꯅ ꯍꯥꯏꯔꯗꯕꯨ ꯀꯔꯤ ꯍꯥꯏꯅ ꯌꯥꯔꯣꯏꯗꯣꯏꯅꯣ ꯌꯥꯒꯅꯦꯕ ꯁꯣꯏꯗꯅ ꯃꯣꯏ ꯚꯣꯏꯁꯇꯨ ꯁꯣꯏꯅ ꯆꯠꯀꯅꯦꯕ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯏꯃꯥꯁꯤꯡꯗꯨꯗꯤ ꯑꯃꯨꯛ ꯑꯗꯨꯝ ꯃꯃꯥꯏꯗꯣ ꯍꯣꯠꯄꯦ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯁꯤꯗ ꯃꯣꯏꯅ ꯍꯥꯏꯅꯦꯕ ꯅꯈꯣꯏꯕꯨ ꯌꯥꯕ ꯁꯧꯕꯌꯥꯕ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯒꯤ ꯌꯥꯕ ꯏꯃꯥꯅ ꯀꯔꯝꯕꯅꯣ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯌꯥꯗꯕ ꯃꯤꯌꯥꯝꯅ ꯌꯥꯗꯕ ꯏꯃꯥꯅ ꯀꯔꯝꯕꯅꯣ ꯑꯩꯈꯣꯏꯁꯨꯏꯃꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦ MLA ꯃꯌꯥꯝꯁꯤꯒꯤ ꯂꯩꯔꯤꯅꯦ ꯑꯗꯨ ꯂꯩꯔꯤꯅꯦ ꯑꯩꯈꯣꯏꯁꯨ ꯂꯩ ꯅꯣꯏꯁꯨ ꯂꯩ ꯍꯥꯏꯅ ꯂꯩꯔꯦꯕ ꯁꯤꯒꯤ ꯆꯣꯏ ꯆꯥꯡ ꯑꯣꯟꯅꯗꯅ ꯂꯩꯕꯅꯤꯅ ꯃꯁꯤꯗꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯃꯁꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ MLAꯁꯤꯡꯁꯦ ꯊꯥꯡꯉꯩ ꯁꯦꯡꯅ ꯃꯣꯏꯁꯦ ꯐꯝ ꯊꯥꯗꯣꯛꯑꯕ ꯑꯗꯨꯒ ꯃꯁꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯗꯤꯖꯣꯜꯕ ꯇꯧꯊꯣꯛꯑꯕ ꯒꯃꯦꯟꯁꯦ ꯀꯩꯅꯣꯁꯤ ꯂꯩꯍꯟꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯗꯤꯖꯣꯜꯕ ꯇꯧꯔꯀꯥꯟꯗ ꯃꯗꯨꯗ ꯅꯥꯈꯩ ꯁꯦꯡꯅ PRꯁꯤ ꯊꯝꯃꯀꯥꯟꯗ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯏꯂꯦꯛꯁꯟꯗꯣ ꯐ꯭ꯔꯦꯁ ꯏꯂꯦꯛꯁꯟ ꯑꯃ ꯌꯦꯡꯕ ꯅꯠꯇꯅꯗꯤ ꯑꯩꯗꯤ ꯃꯁꯤꯗ ꯐꯔꯛꯀꯅꯦꯕ ꯁꯨꯡꯎ ꯎꯗꯦ ꯃꯁꯤꯗꯤ ꯀꯔꯤꯒꯨꯝꯕ MLAꯁꯤꯡꯁꯤꯅ ꯌꯥꯅꯗꯅ ꯃꯣꯏꯒꯤ ꯂꯤꯗꯔ ꯑꯃ ꯈꯜꯂꯦ ꯃꯣꯏ ꯃꯁꯥꯅꯁꯨ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯗꯤ ꯑꯥꯗ ꯁꯦꯟꯇꯔꯗꯒꯤ ꯈꯜꯂꯛꯄ ꯂꯤꯗꯔꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯕ ꯇꯥꯕꯅꯦ ꯁꯦꯟꯇꯔꯗꯒꯤ ꯈꯜꯂꯛꯄ ꯂꯤꯗꯔꯗꯣ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯌꯥꯗ꯭ꯔꯦꯕ ꯈꯪ ꯂꯩꯔꯝꯅꯦꯕ ꯌꯥꯗ꯭ꯔꯦꯕ ꯈꯪꯗꯅ ꯕꯤꯔꯦꯟꯗꯣ ꯂꯩꯕ ꯉꯝꯗꯗꯅ ꯇꯣꯛꯈ꯭ꯔꯕꯅꯦ ꯃꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯃ ꯂꯩ ꯇꯥꯔꯗꯤ ꯕꯤꯔꯦꯟꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯅ ꯁꯣꯛꯄ ꯕꯤꯔꯦꯟꯗꯒꯤ ꯍꯦꯟꯅ ꯌꯥꯕ ꯍꯥꯏꯗꯤ ꯁꯦꯟꯇꯔꯅ ꯌꯥꯕ ꯍꯥꯏꯔꯤꯈꯩ ꯌꯥꯕ ꯑꯗꯨꯝꯕ ꯃꯤ ꯑꯃ ꯑꯣꯏꯇꯥꯕꯅꯦꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯣ ꯇꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯀꯩꯗꯧꯕꯩ ꯊꯝꯗꯣꯏꯅꯣ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯗꯤ ꯑꯩꯈꯣꯏ ꯊꯝꯕꯩ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯃꯗꯨ ꯀꯩꯅꯣꯗ ꯁꯦꯟꯇꯔꯅ ꯀꯨꯜꯂꯨ ꯍꯥꯏꯔꯒꯩ ꯀꯨꯟꯕ ꯂꯦꯞꯄꯨ ꯍꯥꯏꯔꯒꯩ ꯂꯦꯞꯄ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯗꯤ ꯂꯩꯕꯤꯔꯅꯨ ꯑꯗꯨꯒ ꯅꯪꯗꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯀꯨꯏꯗ ꯌꯥꯎꯒꯦ ꯌꯥꯎꯈ꯭ꯔꯣ ꯀꯨꯏꯗ ꯑꯣꯏꯒꯦꯔꯥ ꯑꯃꯗ ꯇꯧꯈ꯭ꯔꯣ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯔꯛꯇꯗꯤ ꯅꯣꯏꯒꯨꯝꯕ ꯄꯥꯡꯗꯕꯗꯨꯗꯤ ꯂꯩꯍꯟꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯃꯁꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯍꯥꯏꯕ ꯇꯥꯕꯅꯦꯕ ꯑꯗꯣ ꯃꯣꯏ ꯄꯥꯡꯗꯕ ꯃꯌꯥꯝꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯃꯁꯤꯗ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯗꯅ ꯋꯥ ꯉꯥꯡꯕ ꯌꯥꯗꯗꯅ ꯄꯨꯜꯂꯒ ꯂꯩꯕꯁꯦ ꯃꯁꯤ ꯀꯨꯏꯅ ꯂꯩꯍꯜꯂꯅꯨ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯑꯣꯀꯦ ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯈ꯭ꯔꯦ ꯑꯣꯖꯥ ꯑꯍꯨꯝꯃꯛꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯅ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯇꯁꯦꯡꯅ ꯈꯜꯂꯀꯥꯟꯗ ꯏꯔꯥꯡꯁꯤꯕꯨ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯞꯁꯤꯡ ꯂꯧꯈꯠꯄꯤꯌꯨ ꯁꯦꯟꯇꯔꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯃꯤꯟꯅꯧ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯅ ꯄꯥꯝꯒꯗꯕ ꯁ꯭ꯇꯦꯞꯇꯨꯗꯤ ꯂꯧꯈꯠꯄꯁꯦ ꯇꯉꯥꯏ ꯐꯗꯦ ꯃꯁꯤ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯥꯏꯟ ꯇꯧꯕꯤꯔꯒ ꯐ꯭ꯔꯦꯁ ꯃꯦꯟꯗꯦꯠ ꯑꯃ ꯇꯧꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯑꯗꯨꯒ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯀꯦꯁꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅꯁꯨ ꯄꯦꯅꯤꯛ ꯑꯣꯏꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯐꯦꯁ ꯃꯥꯛꯁ ꯎꯞꯄꯤꯕ ꯑꯗꯨꯒ ꯈꯨꯠ ꯁꯥ ꯁꯥꯄꯣꯟ
regular oina hambi baduga kogi tawgada precautionary measures sing lokhat bi baduga isada kitang chingnaba leitaragadi manang pa kogi hospital sing dai kogi test to thobi basigumba processing precautionary measures sing se lokhat pina basu thamjari aduga yamna hena panic oidana basu kogi notice window gi side gi su thamjari hiram se galona nai kogi ngasigi notice window ra sandok saba notice dala go shinjare mandan miyeng tabiriba singom khana khurumjare Lilit Imphal Akampat Chaliba Session 2025-26 ki oina admission hojare. Courses offer are MTech CSE in AI, MCA, MSc IT, MSc Bioinformatics, BCA, BSc Computer Science, Diploma in Computer Science and Engineering DCSE, Diploma in Electronics and Communication Engineering DECE, PGDCA and O-Level IT and CHMT. Second phase ki oina Lakliba June gitang taraga mga nongmaijing numit asida last date oigani. Settled caste amadi settled tribe students singi oina free courses oigani. Akupa marol gidamakta 8132062261 da natraga aikogi website asida changbidana khangbiba yagani.